ꯑꯩꯈꯣꯏ ꯏꯃꯨꯡꯗꯅꯦ ꯃꯤ 5 ꯂꯩꯕꯗ ꯃꯤ 4 ꯗꯦꯡꯒꯤ ꯅꯥꯒꯤꯌꯦꯕꯀꯣ ꯑꯩ ꯏꯁꯥꯃꯛ ꯌꯥꯎꯅ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯗꯦꯡꯒꯤꯁꯦ ꯀꯃꯥꯏꯅ ꯅꯥꯔꯛꯈꯤ ꯅꯥꯔꯤꯉꯩ ꯃꯅꯨꯡꯗꯅ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯨꯒ ꯅꯥꯕꯁꯤ ꯀꯃꯥꯏꯅ ꯐꯔꯛꯈꯤ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯁꯦꯌꯔ ꯇꯧꯖꯔꯛꯄꯅꯤꯀꯣ ꯁꯤꯗꯤ ꯑꯩꯗꯤ ꯗꯥꯛꯇꯔ ꯅꯠꯇꯦꯀꯣ ꯍꯥꯏꯕꯗꯤ ꯑꯩꯅ ꯑꯩꯈꯣꯏ ꯏꯃꯨꯡꯁꯨ ꯃꯤ ꯃꯌꯥꯝ ꯅꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯅꯨꯡꯒꯤ ꯇꯪꯈꯥꯏꯃꯨꯛ ꯃꯤ 35ꯃꯨꯛ ꯅꯥꯒꯤꯌꯦꯕ ꯗꯦꯡꯒꯤꯁꯦꯀꯣ ꯑꯗꯨꯅ ꯑꯩꯅ ꯈꯪꯖꯔꯛꯄ ꯅꯣꯂꯦꯖꯈꯩ ꯁꯦꯌꯔ ꯇꯧꯖꯔꯛꯄꯅꯦ ꯑꯩꯅ ꯃꯦꯗꯤꯀꯦꯜ ꯑꯦꯗꯚꯥꯏꯁ ꯑꯗꯨ ꯑꯗꯥ ꯄꯤꯕ ꯑꯝꯇ ꯅꯠꯇꯦꯀꯣ ꯑꯗꯨ ꯐꯔꯦ ꯑꯗꯨꯝ ꯍꯧꯖꯤꯜꯂꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯗꯦꯡꯒꯤꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯅꯥꯔꯛꯈꯤꯕꯁꯦ ꯑꯥꯒꯁ 30ꯁꯤꯗ ꯑꯩꯁꯦ ꯀꯩꯁꯥꯝꯄꯥꯠꯇ ꯑꯩꯁꯦ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯃꯗ ꯆꯠꯂꯦꯕꯀꯣ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯩꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯑꯩꯁꯦ ꯀꯣꯛꯁꯦ ꯈꯤꯇꯪ ꯂꯨꯝꯕꯗꯤ ꯍꯧꯒꯠꯂꯛꯑꯦꯕꯀꯣ ꯂꯨꯝꯕ ꯍꯧꯒꯠꯂꯛꯄꯁꯦ ꯑꯩꯅ ꯑꯃꯨꯛ ꯈꯜꯂꯨꯕꯗꯅ ꯑꯥꯒꯁ 29ꯁꯦ ꯁꯤꯒꯤ ꯅꯨꯡꯗꯥꯡꯗ ꯈꯔ ꯊꯦꯡꯅ ꯑꯩꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜ ꯀ꯭ꯂꯥꯏꯟ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯇꯨꯝꯁꯤꯠ ꯐꯥꯗꯕꯩꯅꯦꯅ ꯈꯜꯂꯦ ꯑꯩꯁꯦ ꯑꯗꯨꯒ ꯂꯥꯏꯕ꯭ꯔꯦꯔꯤꯗꯒꯤ ꯍꯜꯂꯛꯄ ꯃꯇꯝꯁꯤꯗ ꯖꯤꯝꯁꯦ ꯆꯠꯇ꯭ꯔꯤ ꯅꯨꯃꯤꯠꯁꯤꯒꯤ ꯑꯣꯏꯅꯀꯣ ꯅꯨꯡꯊꯤꯟꯁꯤꯗ ꯑꯣꯏꯅ ꯖꯤꯝꯁꯦ ꯆꯠꯂꯒꯦꯅ ꯉꯥꯛꯇꯪ ꯄꯣꯊꯥꯒꯦꯅ ꯇꯧꯋꯦꯕꯀꯣ ꯄꯣꯊꯥꯕꯁꯤꯗ ꯑꯩꯈꯣꯏ ꯃꯥꯅꯁꯨ ꯍꯥꯏꯔꯦ ꯅꯪ ꯄꯣꯊꯥꯔꯣ ꯉꯔꯥꯡ ꯊꯦꯡꯅ ꯇꯨꯝꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯅꯪ ꯀꯣꯛ ꯂꯨꯝꯃꯤꯗꯣ ꯈꯣꯠꯂꯤꯗꯣꯅ ꯍꯥꯏꯔꯦ ꯄꯣꯊꯥꯕ ꯍꯦꯛ ꯂꯣꯏꯕꯒ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯏꯁꯥꯁꯦ ꯄꯨꯔꯥ ꯗꯦꯡꯒꯤꯒꯤ ꯁꯤꯝꯇꯣꯝꯁꯦ ꯍꯧꯔꯛꯑꯝꯃꯦ ꯗꯦꯡꯒꯤꯒꯤ ꯁꯤꯝꯇꯣꯝ ꯍꯥꯏꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯀꯣꯛ ꯌꯥꯝ ꯊꯤꯅ ꯂꯨꯝꯃꯝꯃꯦ ꯏꯁꯥꯁꯦ ꯂꯥꯏꯍꯧ ꯍꯧꯗꯣꯏꯕꯒꯤ ꯇꯥꯏꯞꯇ ꯇꯧꯔ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯗꯦꯡꯒꯤꯅꯦꯅ ꯆꯤꯡꯅꯔꯤꯁꯤꯅꯁꯨ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯅꯨꯡꯒꯤ ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯈ꯭ꯋꯥꯏ ꯂꯥꯁꯇ ꯅꯥꯏꯌꯦꯕ ꯃꯤ ꯑꯇꯩꯒꯤ ꯂꯣꯏ ꯅꯥꯅꯈ꯭ꯔꯦꯕ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯅꯨꯡ ꯅꯥꯗ꯭ꯔꯤꯉꯩꯗ ꯑꯃꯨꯛ ꯑꯇꯩ ꯃꯅꯤꯡꯂꯣꯝꯒꯤ ꯈꯣꯠꯀꯤ ꯂꯣꯏꯅ ꯅꯥꯀꯟꯒ ꯑꯃꯨꯛ ꯂꯣꯏ ꯅꯥꯅꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯗꯦꯡꯒꯤꯅꯦꯁꯦ ꯑꯗꯨꯝ ꯆꯤꯡꯅꯔꯦꯕꯀꯣ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯗꯦꯡꯒꯤꯅꯦꯅ ꯈꯪꯉꯦ ꯑꯗꯨ ꯒꯨꯂꯤ ꯆꯥꯕ ꯍꯧꯔꯦ ꯒꯨꯂꯤ ꯆꯥꯕꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯄꯤꯖꯕꯗ ꯀꯩꯅꯣꯅꯦ ꯄꯦꯔꯥꯁꯤꯇꯥꯃꯣꯜꯒ ꯑꯦꯟꯇꯤꯕꯥꯌꯣꯇꯤꯛꯀ ꯑꯗꯨꯝ ꯆꯥꯔꯣꯅ ꯁꯤꯃꯥꯏꯅ ꯆꯥꯕ ꯍꯧꯔꯦꯀꯣ ꯗꯦꯠ 30ꯁꯤꯐꯥꯎꯗꯤ ꯌꯥꯝ ꯍꯦꯟꯅ ꯁꯣꯟꯊꯕꯗꯤ ꯑꯣꯏꯗꯦ 31ꯒꯤ ꯍꯧꯒꯠꯂꯛꯄꯁꯤꯐꯥꯎ ꯑꯩꯁꯦ ꯀꯩꯁꯨ ꯁꯣꯟꯊꯔꯝꯗꯦ ꯃꯔꯝꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯇꯧꯔꯒ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯝꯃꯦꯕꯀꯣ ꯅꯤꯡꯁꯤꯡꯉꯦ ꯑꯗꯨꯒ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯝ ꯗꯦꯠ 31ꯁꯤꯗꯒꯤ ꯑꯥꯒꯁ 31ꯁꯤꯗꯒꯤ ꯑꯩꯁꯦ ꯁꯣꯟꯊꯔꯛꯑꯦ ꯐꯖꯅ ꯑꯗꯨꯒ ꯆꯥꯅꯤꯡꯉꯛꯇꯕ ꯈꯣꯠꯇꯕꯁꯨ ꯐꯥꯎꯒꯠꯂꯛꯑꯦꯕꯀꯣ ꯑꯩꯒꯤ ꯑꯣꯏꯅ ꯆꯥꯅꯤꯡꯗꯕ ꯀꯥꯏꯁꯦꯀꯣ ꯁꯨꯡꯌꯥꯎ ꯌꯥꯎꯗꯦ ꯑꯩ ꯇꯁꯦꯡꯅ ꯑꯩꯅ ꯆꯥꯅꯤꯡꯉꯛꯇꯕꯁꯦ ꯍꯟꯗꯛꯀꯤ ꯗꯦꯡꯒꯤ ꯅꯥꯈꯤꯕꯁꯦ ꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯑꯗꯨꯝ ꯆꯥꯅꯤꯡꯉꯒ ꯂꯩꯕ ꯃꯤꯅꯦꯕꯀꯣ ꯑꯩꯁꯦ ꯑꯗꯨ ꯆꯥꯅꯤꯡꯉꯛꯇ꯭ꯔꯦ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯌꯥꯝ ꯊꯨꯝ ꯌꯥꯝ ꯌꯥꯛꯑꯦ ꯊꯨꯝ ꯌꯥꯝ ꯌꯥꯛꯄꯁꯦ ꯑꯩꯅ ꯆꯥꯈꯤꯕ ꯃꯇꯝꯁꯤꯗ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯈꯣꯏ ꯃꯥꯅ ꯌꯦꯟ ꯊꯣꯡꯈꯤꯕꯗꯅꯦ ꯌꯦꯟꯁꯦ ꯊꯨꯝ ꯌꯥꯝ ꯌꯥꯛꯑꯦ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯕꯁꯤꯗ ꯊꯨꯝ ꯌꯥꯛꯑꯕꯣꯏ ꯅꯤꯡꯉꯨꯔꯦꯕꯀꯣ ꯑꯗꯣ ꯑꯩꯒ ꯑꯩꯈꯣꯏ ꯕꯥꯒ ꯈꯛ ꯑꯣꯏꯔꯝꯃꯦꯕꯀꯣ ꯑꯩꯈꯣꯏ ꯕꯥꯁꯨ ꯅꯥꯔꯤꯅꯤꯀꯣ ꯋꯥꯔꯤꯁꯦ ꯑꯩꯒ ꯑꯩꯈꯣꯏ ꯕꯥꯒꯁꯦ ꯑꯗꯨꯝ ꯇꯨꯡ ꯃꯥꯡꯗ ꯅꯥꯃꯤꯟꯅꯔꯦ ꯌꯥꯝ ꯅꯨꯃꯤꯠ ꯑꯃꯗꯔ ꯀꯩꯅꯣ ꯑꯗꯨꯝ ꯅꯥꯃꯤꯟꯅꯔꯦꯕꯀꯣ ꯑꯩꯈꯣꯏ ꯕꯥꯅꯤꯁꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯕꯥꯅꯁꯨ ꯊꯨꯝ ꯌꯥꯛꯑꯦꯅ ꯍꯥꯏꯔꯦ ꯑꯗꯣ ꯌꯦꯟꯁꯦ ꯑꯩꯅꯅꯦꯀꯣ ꯏꯁꯤꯡꯗ ꯂꯨꯞꯄꯒ ꯆꯥꯏꯌꯦꯕꯀꯣ ꯑꯗꯨꯕꯨ ꯑꯗꯨꯝ ꯌꯥꯛꯑꯒ ꯂꯩꯔꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯦꯀꯣ ꯑꯗꯨꯒ ꯊꯨꯝ ꯌꯥꯛꯄꯒꯤ ꯃꯇꯥꯡꯁꯦ ꯃꯤ ꯃꯣꯔꯣꯛ ꯁꯥꯏꯅ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦ ꯑꯩꯈꯣꯏ ꯏꯪꯈꯣꯜꯅꯨꯡꯒꯤ ꯃꯤ ꯃꯌꯥꯝ ꯅꯥꯔꯕꯅꯤꯅꯀꯣ ꯑꯩꯈꯣꯏ ꯏꯃꯥꯕꯣꯛꯀꯗꯤ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯏꯅ ꯍꯥꯏ ꯇꯥꯃꯣꯅꯁꯨ ꯑꯃ ꯂꯩ ꯑꯗꯨꯁꯨ ꯃꯣꯔꯣꯛ ꯁꯥꯏꯅ ꯍꯥꯏꯀꯣ ꯁꯨꯃꯥꯏꯅ ꯂꯩ ꯑꯩꯒꯤ ꯑꯣꯏꯅ ꯃꯣꯔꯣꯛ ꯁꯥꯈꯤꯕꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯅꯦ ꯗꯦꯡꯒꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯅꯥꯔꯦꯅ ꯈꯪꯉꯦꯀꯣ ꯑꯗꯨꯒ ꯐꯥꯔꯃꯥꯁꯤ ꯀꯩꯀꯥ ꯌꯦꯡꯉꯒꯅꯦ ꯐꯥꯔꯃꯥꯁꯤ ꯗꯥꯛꯇꯔꯗꯤ ꯌꯦꯡꯗꯦꯀꯣ ꯑꯩꯒꯤ ꯑꯣꯏꯅ ꯗꯥꯛꯇꯔ ꯌꯦꯡꯗꯦ ꯑꯩꯈꯣꯏ ꯆꯦꯒꯤꯗꯤ ꯌꯦꯡꯉꯦ ꯑꯗꯨꯒꯤꯁꯨ ꯂꯥꯛꯈꯤꯒꯦ ꯑꯗ ꯐꯥꯔꯃꯥꯁꯤ ꯈꯣꯠꯄꯗ ꯆꯠꯄ ꯃꯇꯝꯗ ꯗꯦꯡꯒꯤ ꯅꯥꯔꯛꯄꯒꯤꯁꯦ ꯀꯃꯥꯏꯅ ꯉꯥꯛꯊꯣꯛꯍꯧꯒꯅꯤ ꯅꯥꯔꯛꯇꯣꯏ ꯃꯥꯜꯂꯦ ꯈꯣꯠꯂꯦꯅ ꯃꯣꯏꯅ ꯍꯥꯏꯔꯛꯄꯁꯨ ꯏꯁꯤꯡ ꯌꯥꯝ ꯊꯛꯑꯣ ꯑꯗꯩꯗꯤ ꯀꯣꯀꯣꯅꯠ ꯋꯥꯇꯔ ꯌꯥꯝ ꯊꯛꯑꯣꯅ ꯍꯥꯏꯔꯛꯑꯦ ꯏꯁꯤꯡꯗꯒꯤꯗꯤꯕꯨꯗꯤꯀꯣ ꯍꯥꯏꯗ꯭ꯔꯦꯁꯟꯒ ꯐꯖꯅ ꯇꯧꯔꯒ ꯃꯄꯥꯟ ꯊꯣꯛꯄ ꯈꯣꯠꯄꯗ ꯏꯁꯤꯡꯒꯤꯗ ꯌꯥꯎꯈꯤꯅꯕꯅ ꯍꯥꯏꯌꯦꯕꯀꯣ ꯀꯃꯥꯏꯅ ꯀꯩ ꯂꯩꯒꯦ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯀꯣꯀꯣꯅꯠ ꯋꯥꯇꯔꯁꯤꯃꯁꯨ ꯐꯖꯅ ꯊꯛꯑꯦꯀꯣ ꯑꯗꯨꯒ ꯆꯥꯕ ꯃꯇꯝꯁꯤꯗ ꯕꯤꯠꯔꯨꯠꯀꯨꯝꯕ ꯀꯩꯅꯣꯒꯨꯝꯕ ꯌꯥꯝ ꯆꯥꯎꯅ ꯍꯥꯏꯔꯛꯑꯦ ꯕꯤꯠꯔꯨꯠ ꯆꯥꯎ ꯍꯥꯏ ꯕꯤꯠꯔꯨꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯔꯦꯗ ꯕ꯭ꯂꯗ ꯁꯦꯜ ꯍꯦꯟꯒꯠꯄꯒꯤꯔ ꯀꯩꯅꯣ ꯂꯩꯕꯅꯦꯕꯀꯣ ꯕꯤꯠꯔꯨꯠ ꯆꯥꯎꯅ ꯍꯥꯏꯔꯦ ꯑꯩꯕꯨꯗꯤ ꯆꯥꯗꯦ ꯑꯩꯈꯣꯏ ꯕꯥꯍꯣꯏꯗꯤ ꯆꯥꯏ ꯆꯝꯐꯨꯠ ꯆꯥꯎꯅ ꯃꯣꯏꯅ ꯌꯥꯝ ꯍꯥꯏꯕꯅꯦ ꯑꯩ ꯆꯝꯐꯨꯠ ꯆꯥꯈꯤꯗ꯭ꯔꯦ ꯑꯩ ꯆꯥꯕ ꯍꯩꯅꯗꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩꯁꯦ ꯆꯝꯐꯨꯠ ꯆꯥꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯕꯥꯍꯣꯏ ꯑꯩꯈꯣꯏ ꯆꯦꯍꯣꯏꯗꯤ ꯂꯣꯏꯅ ꯐꯖꯅ ꯆꯥꯈꯤꯀꯣ ꯑꯗꯨꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯆꯥꯅꯤꯡꯉꯛꯇꯕꯁꯦ ꯑꯝꯇ ꯍꯧꯔꯛꯇ꯭ꯔꯦ ꯑꯗꯨꯒ ꯏꯁꯥꯔ ꯁꯣꯟꯊꯔꯛꯑꯦ ꯑꯩ ꯖꯤꯝꯁꯨ ꯆꯠꯇ꯭ꯔꯦꯀꯣ ꯑꯗꯨꯝ ꯑꯥꯒꯁ 30ꯁꯤꯗ ꯅꯨꯡꯊꯤꯟꯗ ꯑꯩꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯆꯠꯀꯦꯅ ꯇꯧꯕꯗꯣ ꯑꯗꯨꯁꯨ ꯆꯠꯄ ꯑꯗꯨꯝ ꯉꯝꯗ꯭ꯔꯦ ꯑꯗꯩ ꯅꯣꯡꯉꯥꯜꯂꯒꯦ ꯑꯩ ꯑꯗꯨꯝ ꯖꯤꯝꯁꯦ ꯆꯠꯇ꯭ꯔꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯅꯦ ꯑꯗꯨꯒ ꯅꯥꯔꯤꯉꯩ ꯃꯅꯨꯡꯁꯤꯗꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗꯀꯣ ꯌꯥꯝ ꯋꯥꯔꯦ ꯏꯁꯥꯁꯦ ꯑꯗꯨꯝ ꯆꯣꯛꯊꯔ ꯂꯩꯔꯦ ꯕꯥꯇꯤꯟ ꯑꯃꯈꯛ ꯏꯁꯤꯡ ꯍꯣꯟꯒꯦ ꯈꯣꯠꯄꯦ ꯍꯥꯏꯕꯐꯥꯎ ꯉꯝꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯁꯤꯗ ꯑꯗꯨꯝ ꯊꯕꯛꯀꯨꯝꯕ ꯑꯝꯇ ꯇꯧꯅꯤꯡꯉꯛꯇ꯭ꯔꯦꯕꯀꯣ ꯑꯩ ꯂꯥꯏꯔꯤꯛ ꯉꯥꯛꯇꯪ ꯁꯨꯃꯥꯏꯅ ꯂꯦꯞꯇꯣꯞꯇ ꯑꯩꯒꯤ ꯏꯁꯥꯁꯦ ꯂꯦꯞꯇꯣꯞꯇ ꯄꯥꯕꯁꯦ ꯁꯤꯐꯥꯎ ꯄꯥꯅꯤꯡꯉꯛꯇ꯭ꯔꯦꯕ ꯑꯩ ꯑꯗꯨꯝ ꯐꯃꯨꯡꯗ ꯂꯩꯔꯒ ꯐꯣꯟ ꯃꯦꯠꯂꯒ ꯂꯩꯕ ꯑꯩ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯨꯝꯕ ꯔꯤꯜꯁꯀꯨꯝꯕ ꯌꯦꯡꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩꯔꯦ ꯑꯩ ꯑꯐꯕ ꯊꯕꯛ ꯑꯝꯇ ꯇꯧꯈꯤꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯝꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯅꯥꯔꯛꯏꯉꯩ ꯃꯇꯝꯁꯤꯗ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯌꯥꯝ ꯍꯦꯟꯅ ꯋꯥꯕꯁꯤꯀꯣ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯃꯁꯨ ꯅꯥꯏꯌꯦꯕꯀꯣ ꯗꯥꯎꯔꯣꯝꯆꯥꯗ ꯃꯥ ꯅꯥꯕꯁꯤꯗ ꯃꯥꯗꯤ ꯌꯥꯝ ꯋꯥꯒꯤꯅ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯕꯥꯆꯧꯅꯒ ꯑꯍꯤꯡꯒ ꯁꯪꯉꯦ ꯃꯥ ꯁ꯭ꯋꯥꯏꯗ ꯇꯨꯝꯃꯝꯒꯅꯤ ꯍꯧꯖꯤꯛ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯑꯁꯣꯝꯅ ꯂꯩꯌꯦꯕꯀꯣ ꯃꯥꯗꯤ ꯅꯥꯏ ꯈꯣꯠꯂꯦ ꯑꯗꯩꯗꯤ ꯑꯍꯤꯡꯗ ꯆꯤꯡꯕꯒꯤ ꯇꯥꯏꯞ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯍꯨꯃꯥꯡꯒ ꯀꯥꯕꯤ ꯈꯣꯠꯄꯤ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯇꯧꯋꯦꯅ ꯍꯥꯏ ꯑꯩꯈꯣꯏ ꯆꯦꯁꯨ ꯇꯧꯋꯦꯅ ꯍꯥꯏ ꯇꯨꯝꯕ ꯃꯇꯝꯗ ꯍꯨꯃꯥꯡꯒ ꯑꯍꯤꯡꯗ ꯇꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯍꯨꯃꯥꯡꯒ ꯌꯥꯝ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯃꯁꯥꯁꯦꯀꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯗꯤ ꯇꯧꯈꯤꯗꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯇꯨꯝꯕ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯈꯤ ꯑꯩꯒꯤ ꯑꯣꯏꯕꯨ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯍꯛꯆꯥꯡ ꯏꯁꯥ ꯌꯥꯝ ꯁꯣꯟꯊꯔꯦꯀꯣ ꯑꯗꯨꯒ ꯆꯥꯅꯤꯡꯗꯕ ꯑꯃ ꯑꯗꯩ ꯊꯨꯝ ꯌꯥꯝ ꯌꯥꯛꯄ ꯑꯃ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯇ꯭ꯔꯁ ꯏꯁꯨꯁꯀ ꯊꯤ ꯂꯩꯈꯠꯂꯛꯄꯤꯅꯦꯍꯦ ꯑꯩꯈꯣꯏ ꯃꯥꯅ ꯌꯦꯟ ꯁꯨꯞꯀ ꯇꯧꯕꯤꯕꯁꯦꯀꯣ ꯏꯃꯥꯅ ꯉꯥꯅꯥꯎꯁꯨ ꯇꯦꯁ ꯇꯧꯔꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯍꯥꯎꯇꯕꯗꯣ ꯀꯩꯅꯣꯒ ꯊꯨꯝꯒ ꯈꯛ ꯌꯥꯝꯕꯗꯨꯗ ꯌꯥꯝ ꯍꯩꯅꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯅꯦ ꯑꯗꯨꯒ ꯌꯥꯝ ꯍꯦꯟꯅ ꯋꯥꯈꯤꯕꯁꯦ ꯑꯗꯨꯝ
ꯍꯣꯏ ꯌꯥꯝ ꯍꯦꯛꯇ ꯆꯣꯛꯊꯔꯒ ꯇꯨꯝꯕꯗꯒꯤ ꯐꯃꯨꯡꯗ ꯂꯩꯔꯦ ꯍꯥꯏꯗꯣ ꯍꯦꯛꯇ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠ ꯉꯝꯗꯕꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯁꯥꯗ ꯌꯥꯝ ꯁꯣꯟꯊꯕ ꯑꯃ ꯂꯩꯔꯦꯕꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯐꯔꯛꯈꯤꯕ ꯍꯥꯏꯕꯁꯤꯅ ꯑꯩꯅ ꯉꯁꯥꯏ ꯑꯩꯒꯤ ꯄꯦꯔꯥꯁꯤꯇꯥꯃꯣꯜ ꯍꯥꯏꯔꯦ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯍꯥꯏꯔꯦ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛꯁꯦ ꯃꯤꯅ ꯆꯥꯗ꯭ꯔꯁꯨ ꯌꯥꯏ ꯆꯥꯔꯣꯏꯗꯕꯅꯦ ꯗꯦꯡꯒꯤꯒꯤꯅ ꯍꯥꯏꯕ ꯇꯥꯟꯅꯩꯀꯣ ꯑꯗꯣ ꯑꯩ ꯈꯪꯗꯦ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯑꯩꯒꯤꯗꯤ ꯆꯥꯔꯒ ꯐꯔꯛꯈꯤ ꯍꯥꯏꯕꯅꯦ ꯑꯩ ꯃꯦꯗꯤꯀꯦꯜ ꯑꯦꯗꯚꯥꯏꯁ ꯅꯠꯇꯦ ꯑꯩꯅ ꯄꯤꯔꯤꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯁꯦꯌꯔ ꯇꯧꯔꯛꯄꯅꯦ ꯑꯩ ꯈꯛ ꯅꯠꯇꯦ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯁꯨ ꯆꯥꯒꯦ ꯑꯩꯈꯣꯏ ꯕꯥꯁꯨ ꯆꯥꯒꯦꯕꯀꯣ ꯑꯗꯨꯗ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯀꯣꯀꯣꯅꯠ ꯋꯥꯇꯔ ꯊꯛꯄꯤꯔꯦ ꯑꯗꯨꯒ ꯆꯝꯐꯨꯠ ꯀꯩꯀꯥ ꯍꯥꯏꯕꯗꯣ ꯃꯣꯏꯗꯤ ꯆꯥꯏ ꯑꯩꯗꯤ ꯆꯥꯈꯤꯗ꯭ꯔꯦꯀꯣ ꯑꯩꯒꯤꯕꯨꯗꯤ ꯍꯣꯏ ꯑꯗꯨꯝ ꯕ꯭ꯔꯦꯗꯅꯤ ꯈꯪꯗे ꯌꯦꯔꯨꯝꯅꯤ ꯈꯪꯗꯦ ꯑꯗꯩ ꯌꯦꯟ ꯁꯨꯞꯅꯤ ꯈꯪꯗꯦ ꯑꯗꯨꯝ ꯌꯦꯟ ꯌꯥꯏꯔꯒꯅꯤ ꯈꯪꯗꯦ ꯑꯗꯨꯝꯕꯨꯗꯤ ꯆꯥꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯔꯤꯀꯣꯕꯔꯁꯤ ꯇꯧꯔꯛꯑꯦ ꯔꯤꯀꯣꯕꯔ ꯇꯧꯔꯛꯄꯁꯦ ꯗꯦꯠ 7 ꯑꯗꯥꯏꯃꯨꯛ ꯍꯞꯇꯥ ꯑꯃ ꯍꯦꯟꯅꯗꯤ ꯆꯪ ꯃꯥꯜꯂꯦꯀꯣ ꯔꯤꯀꯣꯕꯔ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯦꯒꯤ ꯑꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ ꯑꯩꯈꯣꯏ ꯕꯥꯒ ꯑꯩꯒꯁꯨ ꯑꯗꯨꯝ ꯃꯥꯟꯅꯔꯦꯕꯀꯣ ꯑꯩꯈꯣꯏ ꯆꯦꯒꯤ ꯑꯣꯏꯅꯗꯤ ꯃꯥꯁꯦ ꯆꯥꯕꯁꯦ ꯆꯝꯐꯨꯠꯀꯨꯝꯕꯕꯨꯗꯤ ꯆꯥꯔꯒ ꯑꯇꯣꯞꯄꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯌꯥꯔꯤꯈꯩ ꯑꯗꯨꯝ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯈꯔ ꯈꯔꯗꯤ ꯂꯥꯎꯖꯔꯛꯄꯅꯤꯅ ꯑꯗꯨꯝ ꯉꯝꯅꯕꯗꯤ ꯆꯥꯕꯨꯗꯤ ꯆꯥꯁꯟꯈ꯭ꯔꯦꯕ ꯆꯥꯅꯤꯡꯗ꯭ꯔꯒꯁꯨꯀꯣ ꯑꯗꯨꯝ ꯆꯥꯅꯤꯡꯗꯦ ꯇꯁꯦꯡꯅ ꯁꯤꯃꯗꯤ ꯍꯥꯏꯒꯦ ꯑꯗꯣ ꯆꯥꯁꯟꯈꯤꯕ ꯈꯔꯗꯤ ꯑꯗꯨꯝ ꯑꯩꯗꯤ ꯄ꯭ꯔꯣꯇꯤꯟꯒꯨꯝꯕꯁꯨ ꯑꯗꯨꯝ ꯋꯥꯡꯅ ꯆꯥꯕꯤꯔꯛꯄꯅꯤꯅ ꯍꯥꯟꯅꯗꯒꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯆꯦꯒꯤ ꯑꯣꯏꯅꯗꯤ ꯃꯥꯁꯦ ꯆꯥꯕꯁꯦ ꯌꯥꯝ ꯍꯦꯟꯅꯗꯤ ꯆꯥꯕ ꯑꯣꯏꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯃꯁꯥꯁꯦ ꯈꯪꯁꯣꯠꯅ ꯑꯃꯨꯛ ꯍꯦꯟꯅ ꯁꯣꯟꯊꯔꯛꯑꯦꯕ ꯃꯥꯒꯤꯗꯤ ꯑꯍꯥꯟꯕꯗ ꯈꯤꯇꯪ ꯀꯟꯈꯠꯂꯨꯔꯦ ꯑꯗꯨꯒ ꯈꯪꯁꯣꯠꯅ ꯑꯃꯨꯛ ꯁꯣꯟꯊꯔꯛꯑꯦ ꯑꯗꯩꯗꯤ ꯗꯥꯛꯇꯔ ꯌꯧꯅꯔꯦꯕꯀꯣ ꯗꯥꯛꯇꯔ ꯆꯠꯂꯦ ꯑꯗꯨꯒ ꯗꯥꯛꯇꯔꯅ ꯌꯦꯡꯉꯦ ꯈꯣꯠꯂꯦ ꯕꯤ ꯄꯤ ꯑꯗꯩꯗꯤ ꯕ꯭ꯂꯗ ꯄ꯭ꯂꯦꯠꯂꯦꯠ ꯀꯥꯎꯟ ꯍꯥꯏꯕ ꯑꯗꯨꯒꯤꯗꯣ ꯇꯦꯁ ꯇꯧꯊꯣꯛꯄ ꯈꯣꯠꯄꯅ ꯇꯧꯔꯦ ꯃꯥꯒꯤꯁꯨ ꯑꯗ ꯌꯥꯗ꯭ꯔꯦ ꯃꯥꯒꯤꯁꯦ ꯑꯍꯥꯟꯕꯗ 152ꯔ ꯀꯩꯅꯣ ꯂꯩꯔꯝꯕꯗꯩ 100 ꯌꯧꯔꯦꯕꯀꯣ ꯑꯗꯨꯗꯒꯤ ꯃꯥꯁꯦ ꯗ꯭ꯔꯤꯞ ꯀꯥꯞꯄꯦ ꯗ꯭ꯔꯤꯞꯁꯦ 35 ꯍꯦꯛ ꯀꯥꯞꯄꯦ ꯗ꯭ꯔꯤꯞ 35 ꯍꯦꯛ ꯀꯥꯞꯄꯦꯀꯣ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯔꯒ ꯃꯥꯁꯦ ꯗ꯭ꯔꯤꯞ ꯀꯥꯞꯄꯦ ꯑꯗꯨꯒꯕꯨꯗꯤ ꯀꯟꯈꯠꯂꯒ ꯔꯤꯀꯣꯚꯔ ꯇꯧꯔꯦꯀꯣ ꯃꯥꯁꯨ ꯁꯤꯝꯇꯣꯝꯁ ꯀꯩꯀꯥꯗꯤ ꯑꯗꯨꯝ ꯃꯥꯟꯅꯔꯦ ꯆꯥꯅꯤꯡꯗꯕ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯗꯦꯡꯒꯤꯒꯤ ꯃꯇꯥꯡꯗ ꯑꯃ ꯑꯩꯅ ꯈꯪꯉꯛꯄ ꯍꯟꯗꯛꯀꯤꯁꯦꯀꯣ ꯗꯦꯡꯒꯤꯁꯦ ꯇꯦꯁ ꯇꯧꯗꯦꯕ ꯑꯩꯅ ꯗꯦꯡꯒꯤ ꯅꯥꯔꯦꯅ ꯏꯁꯥ ꯏꯇꯣꯝꯇ ꯍꯥꯏꯖꯔꯤꯁꯦ ꯗꯦꯡꯒꯤ ꯇꯦꯁ ꯇꯧꯈꯤꯗꯦꯕꯀꯣ ꯁꯤꯒꯤ ꯇꯦꯁ ꯇꯧꯗꯕꯩ ꯃꯔꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯗꯣꯝꯆꯥ ꯍꯣꯏ ꯃꯣꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯅꯨꯡꯒꯤ ꯃꯤ ꯑꯇꯩ ꯍꯥꯟꯅ ꯅꯥꯔꯦꯕ ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯈ꯭ꯋꯥꯏ ꯂꯥꯁꯅꯦꯕ ꯅꯥꯔꯤꯁꯦ ꯑꯗ ꯃꯣꯏꯁꯦ ꯇꯦꯁ ꯇꯧꯊꯣꯛꯄ ꯃꯇꯝꯗꯅꯦꯀꯣ ꯄꯣꯖꯤꯇꯤቭ ꯂꯥꯛꯇꯦꯕ ꯁꯤꯝꯇꯣꯝꯁꯤ ꯆꯞ ꯃꯥꯟꯅꯔꯦꯀꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯂꯣꯏ ꯅꯥꯟꯅꯔꯕꯅꯤꯅ ꯁꯤꯝꯇꯣꯝꯁꯤ ꯂꯣꯏ ꯃꯥꯟꯅꯔꯤꯅꯦꯕ ꯑꯗꯣ ꯄꯣꯖꯤꯇꯤቭ ꯂꯥꯛꯇꯦꯕ ꯄꯣꯖꯤꯇꯤቭ ꯂꯥꯛꯇꯦ ꯍꯥꯏꯁꯦ ꯃꯣꯏ ꯒꯚꯔꯟꯃꯦꯟꯇꯒ ꯇꯧꯕꯁꯨ ꯅꯠꯇꯦꯕ ꯄ꯭ꯔꯥꯏꯚꯦꯠꯇ ꯐꯠ ꯂꯥꯎꯅ ꯊꯨꯅ ꯇꯧꯊꯣꯛꯄꯤꯅꯦꯕꯀꯣ ꯑꯗꯨꯗ ꯑꯗꯨꯝ ꯅꯦꯒꯦꯇꯤቭ ꯑꯣꯏꯅ ꯂꯥꯛꯑꯦꯕ ꯗꯦꯡꯒꯤꯒꯤ ꯔꯤꯖꯜ ꯌꯦꯡꯕ ꯃꯇꯝꯗ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯑꯁ ꯀꯩꯗꯧꯗꯣꯔꯤꯒꯦ ꯇꯦꯁ ꯇꯧꯕ ꯈꯣꯠꯄꯅ ꯍꯥꯏꯕ ꯑꯃꯁꯨ ꯑꯩꯈꯣꯏꯗ ꯂꯩꯔꯦꯀꯣ ꯏꯚꯟ ꯑꯩ ꯏꯃꯥꯟꯅꯕ ꯑꯃꯁꯨ ꯅꯥꯏ ꯔꯥꯍꯨꯜꯅꯀꯣ ꯃꯉꯣꯟꯗꯁꯨ ꯑꯩꯅ ꯍꯥꯏꯌꯦ ꯃꯥꯅ ꯇꯦꯁ ꯇꯧꯒꯗ꯭ꯔꯥ ꯇꯧꯔꯣꯏꯗ꯭ꯔꯥꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯈꯤꯕꯗꯣꯀꯣ ꯑꯩꯒꯤꯁꯨ ꯇꯧꯈꯤꯕ꯭ꯔꯥꯅ ꯑꯩꯅ ꯇꯧꯗꯦ ꯇꯧꯔꯨꯅꯣ ꯅꯦꯒꯦꯇꯤቭ ꯂꯥꯛꯑꯦ ꯍꯥꯏꯕꯅꯦ ꯀꯩꯒꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯔꯝꯗꯤ ꯄꯣꯖꯤꯇꯤꯚ ꯂꯥꯛꯀꯦꯔꯥ ꯅꯦꯒꯦꯇꯤꯚ ꯂꯥꯛꯀꯦꯔꯥ ꯆꯞ ꯃꯥꯟꯅꯕꯩ ꯇꯥꯏꯞ ꯇꯧꯔꯦꯕ ꯑꯩꯈꯣꯏꯅ ꯇ꯭ꯔꯤꯠ ꯇꯧꯗꯣꯏꯕ ꯃꯑꯣꯡꯗꯨꯗꯤꯀꯣ ꯑꯗꯣ ꯃꯥꯁꯨ ꯇꯦꯁꯇꯤ ꯇꯧꯔꯦꯅ ꯍꯥꯏ ꯑꯗꯣ ꯃꯥꯏꯁꯨ ꯅꯦꯒꯦꯇꯤꯚ ꯂꯥꯛꯑꯦ ꯁꯤꯝꯇꯣꯝ ꯆꯞ ꯃꯥꯟꯅꯩ ꯃꯥꯒ ꯃꯣꯏ ꯃꯅꯥꯎꯄꯥ ꯑꯃꯒꯁꯨ ꯃꯣꯏꯒꯤ ꯍꯤꯡꯒꯣꯜꯅꯨꯡꯗ ꯅꯥꯕꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯗꯦꯡꯒꯤ ꯇꯦꯁꯀꯤ ꯃꯇꯥꯡꯁꯤꯃ ꯁꯤꯃ ꯂꯩꯔꯦꯀꯣ ꯆꯨꯝꯃꯤꯔ ꯂꯥꯜꯂꯤꯔ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯁꯨꯃꯥꯏꯅ ꯈꯪꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯕ꯭ꯂꯗ ꯄ꯭ꯂꯦꯠꯂꯦꯠ ꯀꯥꯎꯟ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯗꯤ ꯇꯦꯁ ꯇꯧꯊꯣꯛꯑꯦ ꯑꯍꯥꯟꯕꯗ ꯑꯩꯒꯤ 153 ꯂꯩꯔꯝꯃꯦ 153 ꯍꯥꯏꯁꯦ 1000 ꯁ꯭ꯇꯔꯣꯝꯗ ꯄꯥꯕꯅꯤꯀꯣ ꯄꯥꯕꯒꯤꯗꯤ 1,153,000 ꯑꯣꯏꯔꯝꯒꯅꯤ 1,53,000 ꯑꯣꯏꯔꯝꯒꯅꯤꯕꯀꯣ ꯑꯗꯨꯒꯤ ꯔꯣꯝꯗ ꯄꯥꯕꯅꯦ ꯑꯩꯈꯣꯏ ꯕꯥꯒꯤꯅ 170 ꯀꯌꯥꯅꯣꯃꯕꯨ ꯂꯩꯕꯅꯦ ꯑꯩꯈꯣꯏ ꯕꯥꯒꯤꯅ ꯍꯦꯟꯕꯅꯦ ꯑꯩꯒꯤꯗꯣ ꯂꯣ ꯑꯣꯏꯔꯦꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯆꯦꯒꯤꯁꯨ ꯑꯍꯥꯟꯕꯗ 152 ꯂꯩꯔꯝꯃ 100ꯇ ꯂꯥꯛꯑꯦ ꯍꯥꯏꯕꯗꯣ ꯁꯤꯒꯤꯁꯦ ꯌꯥꯝ ꯍꯦꯟꯅ ꯂꯣ ꯑꯣꯏꯔꯤꯈꯩ ꯐꯠꯇꯦꯅ ꯍꯥꯏꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯅꯥꯍꯤ ꯇꯥꯔꯛꯄ ꯈꯣꯠꯂꯛꯄ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯕꯅꯦ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯣ ꯄ꯭ꯂꯦꯠꯂꯦꯠ ꯀꯥꯎꯟꯗ ꯑꯣꯏꯅ ꯌꯦꯡꯉꯦ ꯗꯦꯡꯒꯤ ꯑꯣꯏꯅꯗꯤ ꯇꯦꯁ ꯇꯧꯈꯤꯗꯦ ꯁꯤꯅꯦ ꯋꯥꯔꯤꯕꯨ ꯑꯗꯨꯒ ꯐꯔꯛꯄꯁꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯝ ꯆꯥꯕ ꯊꯛꯄꯗ ꯂꯩꯔꯦꯀꯣ ꯑꯩꯈꯣই ꯀꯣꯀꯣꯅꯠ ꯋꯥꯇꯔ ꯐꯖꯅ ꯊꯛꯄꯤꯕ ꯕꯤꯠꯔꯨꯠ ꯑꯗꯩꯗꯤ ꯆꯝꯐꯨꯠ ꯀꯩꯀꯥ ꯃꯣꯏꯗꯤ ꯆꯥꯔꯒ ꯑꯗꯨꯃꯥꯏꯅ ꯐꯔꯛꯑꯦ ꯑꯗꯨꯒ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛꯀ ꯀꯩꯅꯣꯒ ꯄꯦꯔꯥꯁꯤꯇꯥꯃꯣꯜꯒ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨ ꯆꯥꯔꯦ ꯐꯔꯦ ꯑꯗꯨꯒ ꯅꯨꯃꯤꯠꯅ 7ꯅꯤ ꯑꯩꯈꯣꯏ ꯆꯦꯅꯗꯤ ꯈꯤꯇꯪ ꯍꯦꯟꯅ ꯁꯥꯡꯅ ꯆꯪꯈꯤꯕ ꯃꯥꯜꯂꯦ ꯑꯩꯒꯤ ꯅꯨꯃꯤꯠ 8ꯅꯤꯃꯨꯛ ꯐꯔꯛꯑꯦ ꯑꯗꯨꯒ ꯐꯔꯦ ꯗꯦꯡꯒꯤꯁꯦ ꯐꯔꯛꯑꯦꯀꯣ ꯍꯧꯖꯤꯛ ꯑꯗꯨ ꯗꯦꯡꯒꯤ ꯐꯕ ꯂꯣꯏꯔꯀꯥꯟꯗ ꯀꯩ ꯑꯃꯨꯛ ꯇꯧꯍꯧꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯔꯛꯀꯦꯕꯀꯣ ꯑꯍꯥꯟꯕ ꯑꯣꯏꯅ ꯗꯦꯠ 8ꯇ ꯑꯩꯁꯦ ꯖꯤꯝ ꯁꯥꯟꯅꯕ ꯆꯠꯂꯦ ꯑꯗꯨꯝ ꯑꯩꯁꯦ ꯖꯤꯝ ꯁꯥꯟꯅ ꯆꯠꯅꯤꯡꯃꯟꯗꯅ ꯑꯩꯁꯦ ꯈꯤꯇꯪ ꯔꯤꯀꯣꯚꯔ ꯇꯧꯕꯁꯦ ꯑꯗꯨꯝ ꯆꯠꯂꯦ ꯑꯗ ꯖꯤꯝꯁꯦ ꯏꯁꯥ ꯌꯥꯝ ꯊꯤ ꯁꯣꯟꯊꯔꯝꯃꯦ ꯏꯁꯥ ꯁꯣꯟꯊꯕꯁꯦ ꯍꯥꯟꯅ ꯑꯩ 30 kg ꯗꯝꯕꯦꯜꯁꯦ ꯈꯨꯠ ꯅꯥꯝꯃꯗ 8 ꯔꯦꯄꯤꯇꯦꯁꯟ ꯁꯤꯗꯒꯤ ꯍꯦꯟꯕꯐꯥꯎ ꯌꯥꯎꯕꯅꯦ 8 ꯔꯦꯄꯤꯇꯦꯁꯟ ꯍꯥꯏꯖꯤꯜꯂꯁꯤꯅꯦ ꯉꯝꯃꯦ ꯅꯨꯃꯤꯠꯁꯤꯒꯤ ꯑꯣꯏꯅꯗꯤ ꯔꯦꯄꯤꯇꯦꯁꯟ ꯃꯉꯥꯔꯛꯇ ꯍꯦꯟꯅ ꯉꯝꯗ꯭ꯔꯦꯕꯀꯣ ꯊꯥꯡꯒꯠꯄꯁꯦ ꯑꯗꯨꯒ ꯏꯁꯥꯁꯦ ꯈꯤꯇꯪ ꯐ꯭ꯂꯦꯠ ꯆꯠꯄꯗꯧꯅ ꯇꯧꯋꯦ ꯑꯗꯣ ꯐ꯭ꯂꯦꯠ ꯆꯠꯄ ꯍꯥꯏꯁꯦ ꯀꯩꯅꯣꯗꯤ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯈꯟꯕꯗ ꯑꯩ ꯀꯥꯔꯞꯁꯀꯨꯝꯕ ꯈꯔ ꯍꯟꯊꯔꯛꯄꯒꯤ ꯒ꯭ꯂꯥꯏꯀꯣꯖꯦꯟ ꯍꯟꯊꯕ ꯋꯥꯇꯔ ꯋꯦꯠ ꯍꯟꯊꯕ ꯏꯁꯥ ꯈꯤꯇꯪ ꯄꯥꯁꯟꯕꯩ ꯇꯥꯏꯞꯇ ꯋꯥꯈꯜꯅꯔ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯀꯣ ꯑꯗꯣ ꯒ꯭ꯂꯥꯏꯀꯣꯖꯦꯟꯗꯤ ꯈꯔ ꯍꯟꯊꯔꯝꯒꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔꯝꯕꯅꯦꯕꯀꯣ ꯏꯁꯥꯁꯦ ꯈꯤꯇꯪ ꯐ꯭ꯂꯦꯠ ꯆꯠꯄꯩ ꯇꯥꯏꯞ ꯇꯧꯋꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯦ ꯍꯛꯆꯥꯡ ꯁꯣꯟꯊꯔꯝꯃꯦꯀꯣ ꯍꯛꯆꯥꯡ ꯁꯣꯟꯊꯕꯗ ꯅꯠꯇꯅ ꯔꯤꯀꯣꯕꯔꯤ ꯐꯖꯅ ꯉꯝꯃꯛꯇ꯭ꯔꯦꯗꯤ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯦꯕ ꯑꯩ ꯑꯗꯨ ꯅꯨꯃꯤꯠꯇ ꯆꯦꯁ ꯄꯥꯏꯈꯤꯕꯗꯣꯀꯣ ꯆꯦꯁ ꯄꯥꯏꯈꯤꯕꯁꯦ ꯑꯩ ꯍꯞꯇꯥ ꯑꯃꯃꯨꯛ ꯆꯪꯉꯦꯕ ꯔꯤꯀꯣꯚꯔ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯍꯞꯇꯥ ꯑꯃꯨꯛ ꯂꯩꯔꯒ ꯑꯃꯨꯛ ꯑꯗꯨꯒꯤ ꯆꯦꯁꯀꯤ ꯋꯥꯛꯑꯥꯎꯠ ꯑꯃꯃꯨꯛ ꯄꯥꯏꯌꯦꯕ ꯃꯔꯝꯗꯤ ꯉꯍꯥꯟꯈꯩ ꯈꯔ ꯊꯨꯅ ꯇꯧꯔꯝꯕ ꯄꯣꯠꯇꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯅꯣꯔꯃꯦꯜꯂꯤ ꯇꯧꯔꯝꯕꯗꯣ ꯑꯗꯨꯗꯒꯤ ꯐꯅꯌꯥꯝ ꯁꯥꯡꯖꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯏꯁꯥꯁꯦ ꯑꯗꯨꯝ ꯈꯤꯇꯪ ꯇꯧꯕꯗ ꯋꯥꯕ ꯑꯃꯗꯤ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯤ ꯑꯩꯅ
ꯀꯩꯅꯣꯁꯦ ꯀꯩꯕ ꯗꯦꯠ 18 ꯁ꯭ꯋꯥꯏꯐꯥꯎꯁꯦ ꯑꯩ ꯑꯗꯨꯝ ꯑꯩꯒꯤ ꯆꯦꯅꯦꯜ ꯁꯦꯜꯐ ꯒ꯭ꯔꯨꯃꯤꯡꯒꯤ ꯆꯦꯅꯦꯜ ꯑꯃꯗꯁꯨ ꯊꯥꯒꯠꯈꯤꯕꯅꯦ 18 worst days of my life ꯍꯥꯏꯅꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦꯕꯀꯣ ꯏꯁꯥꯁꯦ ꯑꯗꯨꯝ ꯀꯩꯁꯨ ꯈꯪꯗꯦ ꯅꯣꯔꯃꯦꯜ ꯑꯃ ꯏꯇꯥ ꯇꯥꯗꯕꯩ ꯇꯥꯏꯞ ꯇꯧꯋꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯦꯗ ꯑꯩꯈꯣꯏ ꯕꯥꯅꯤꯅ ꯊꯦꯡꯅꯕ ꯑꯃꯁꯨ ꯂꯩ ꯑꯩꯉꯣꯟꯗ ꯈꯛ ꯊꯣꯛꯄꯣꯏ ꯅꯤꯡꯉꯨꯔꯦꯕꯀꯣ ꯈꯤꯇꯪ ꯆꯠꯄ ꯈꯣꯠꯄ ꯃꯇꯝꯗꯅꯦ ꯍꯥꯏꯗꯤ ꯁꯣꯔ ꯃꯄꯤ ꯍꯣꯟꯕꯒꯤ ꯇꯥꯏꯞꯃꯛꯇꯤ ꯅꯠꯇꯦ ꯏꯁꯥꯗ ꯈꯤꯇꯪ ꯁꯣꯔꯁꯦ ꯗꯛ ꯗꯛ ꯁꯣꯔ ꯃꯄꯤ ꯍꯣꯟꯕꯁꯤꯗꯤ ꯌꯥꯝ ꯍꯦꯟꯅ ꯋꯥꯕꯩ ꯇꯥꯏꯞꯇꯣ ꯑꯗꯨꯃꯛꯇꯤ ꯅꯠꯇꯦꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯣꯔꯃꯦꯜꯗꯤ ꯇꯥꯗꯕ ꯑꯩꯅ ꯍꯥꯏꯁꯦ ꯑꯩ ꯍꯥꯏꯔꯒꯦꯀꯣ ꯑꯩꯈꯣꯏꯅ ꯋꯥꯀꯤꯡꯒꯨꯝꯕꯒ ꯆꯦꯜꯂꯨꯕ ꯃꯇꯝꯗ ꯁꯣꯔ ꯇꯛ 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 ꯂꯥꯎꯅ ꯍꯣꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅꯅꯦ ꯑꯩ ꯈꯤꯇꯪ ꯆꯠꯄ ꯈꯣꯠꯄ ꯈꯤꯇꯪ ꯊꯨꯅ ꯑꯩꯈꯣꯏ ꯌꯨꯝ ꯃꯊꯛꯇ ꯀꯥꯈꯠꯄ ꯃꯇꯝꯗꯁꯨ ꯁꯣꯔ ꯈꯤꯇꯪ ꯍꯣꯟꯕꯗ ꯅꯨꯡꯉꯥꯏꯇꯕꯩ ꯇꯥꯏꯞ ꯇꯧꯔꯝꯃꯤꯀꯣ ꯈꯤꯇꯪ ꯍꯥꯏꯗꯤ ꯅꯣꯔꯃꯦꯜ ꯇꯥꯗꯕꯗꯣ ꯑꯗꯨꯒꯤꯗꯣ ꯑꯩꯈꯣꯏ ꯆꯦꯅꯁꯨ ꯍꯥꯏꯔꯛꯑꯦꯕꯀꯣ ꯃꯥꯁꯨ ꯇꯧꯋꯦꯅ ꯑꯗꯨꯗꯒꯤ ꯑꯩꯗꯤ ꯑꯍꯥꯟꯕ ꯑꯩ ꯏꯇꯣꯝꯇ ꯅꯣꯔꯃꯦꯜ ꯁꯨꯝ ꯑꯩꯉꯣꯟꯗ ꯇꯧꯖꯔꯤꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯦꯁꯨ ꯇꯧꯋꯦꯅ ꯍꯥꯏꯔꯛꯄꯗ ꯑꯩꯁꯨ ꯇꯧꯋꯤꯅꯦꯅ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯈꯤꯑꯕꯀꯣ ꯑꯗꯨꯒ ꯑꯗꯨ ꯍꯣꯏ ꯐꯕꯨꯗꯤ ꯐꯈ꯭ರೆ ꯍꯧꯖꯤꯛꯇꯤ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯗ꯭ꯔꯦ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩ ꯑꯗꯨꯒ ꯏꯁꯥ ꯁꯣꯟꯊꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄꯒꯁꯨ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅꯗꯤ ꯂꯩꯇ꯭ꯔꯦꯗ ꯏꯁꯥ ꯁꯣꯟꯊꯔꯝꯃꯦꯀꯣ ꯑꯗꯨꯒ ꯆꯥꯕꯗꯤ ꯑꯗꯨꯝ ꯐꯖꯅ ꯑꯃꯨꯛ ꯂꯧꯈꯠꯈ꯭ꯔꯦ ꯑꯗꯨꯝ ꯋꯦꯠ ꯈꯔ ꯇꯥꯔꯨꯔꯦꯕꯀꯣ ꯋꯦꯠꯇꯣ ꯑꯗꯨꯝ ꯔꯤꯒꯦꯟ ꯑꯗꯨꯝ ꯐꯖꯅ ꯇꯧꯔꯦꯕꯀꯣ ꯃꯔꯝꯗꯤ ꯃꯤꯅꯁꯨ ꯔꯤꯀꯣꯕꯔꯤ ꯂꯩꯅꯕꯅꯦ ꯑꯩꯅ ꯀꯠꯇꯤꯡ ꯇꯧꯔꯤ ꯈꯣꯠꯂꯤ ꯍꯥꯏꯕꯁꯤꯀꯣ ꯑꯩ ꯋꯦꯠ ꯇꯥꯅꯕ ꯍꯣꯠꯅꯕꯒꯤ ꯖꯤꯝ ꯁꯥꯟꯅꯕꯒꯤꯁꯦ ꯑꯁ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯥꯟꯅꯒꯁꯦ ꯔꯤꯀꯣꯕꯔꯤꯅꯤꯕꯣ ꯅꯁꯥꯅ ꯀꯟꯈꯠꯀꯣ ꯅꯥꯔꯗꯤ ꯈꯣꯠꯂꯗꯤ ꯀꯥꯏ ꯍꯥꯏꯔꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯃꯤꯉꯣꯟꯗ ꯍꯥꯏꯔꯤꯀꯣ ꯑꯩꯒꯤ ꯀ꯭ꯂꯥꯏꯟ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯋꯦꯠ ꯂꯣꯁꯀꯤ ꯀ꯭ꯂꯥꯏꯟ 50 ꯍꯦꯟꯅ ꯋꯔꯛ ꯇꯧꯃꯤꯟꯅꯈ꯭ꯔꯦꯕꯀꯣ ꯃꯣꯏꯗꯁꯨ ꯈꯤꯇꯪ ꯅꯥꯔꯛꯄ ꯃꯇꯝꯗ ꯃꯣꯏꯁꯦ ꯀꯩꯅꯣ ꯇꯧꯕ꯭ꯔꯣ ꯅꯥꯕꯁꯦ ꯍꯥꯟꯅ ꯐꯣꯀꯁ ꯄꯤꯒꯗꯕꯅꯤ ꯅꯣꯏ ꯋꯦꯠ ꯑꯗꯨ ꯑꯗꯥ ꯃꯋꯥ ꯂꯧꯔꯨꯅꯨ ꯈꯣꯠꯂꯨꯅꯨ ꯀꯥꯏ ꯍꯥꯏꯕꯀꯣ ꯑꯩ ꯏꯁꯥꯗ ꯊꯣꯛꯆꯔꯀꯥꯟꯗꯗꯤ ꯑꯩꯁꯨ ꯋꯦꯠꯁꯦ ꯇꯥꯅꯤꯡꯕꯅꯤꯅ ꯑꯩꯁꯨ ꯀꯠꯇꯤꯡ ꯇꯧꯔꯤꯕꯅꯤꯅꯀꯣ ꯑꯗ ꯑꯩ ꯑꯃꯨꯛꯇ ꯏꯁꯥ ꯏꯊꯟꯇ ꯔꯤꯑꯦꯁꯤꯌꯔ ꯇꯧꯅꯕ ꯑꯩꯁꯦ ꯌꯨꯇ꯭ꯌꯨꯕꯇꯒ ꯌꯦꯡꯗꯅꯀꯣ ꯑꯩ ꯀꯃꯥꯏꯅ ꯗꯦꯡꯒꯤ ꯅꯥꯔꯛꯄ ꯃꯇꯝꯗ ꯔꯤꯀꯣꯕꯔꯤ ꯐꯖꯅ ꯇꯧꯍꯟꯕꯅ ꯐꯕ꯭ꯔꯥ ꯑꯗꯨꯝ ꯌꯥꯒꯗ꯭ꯔꯥ ꯐꯖꯅ ꯑꯩ ꯍꯥꯟꯅꯒꯤ ꯆꯥꯐꯝ ꯊꯣꯛꯄꯗꯣ ꯈꯛ ꯆꯥꯔꯁꯨ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯅꯦ ꯋꯥꯔꯤ ꯍꯥꯏꯕꯨ ꯀꯩꯁꯨ ꯂꯩꯇꯦ ꯁꯤꯗꯒꯤ ꯑꯣꯏꯅ ꯑꯗꯣ ꯑꯩ ꯑꯃ ꯁꯤꯒꯤ ꯆꯥꯟꯁ ꯂꯧꯔꯒ ꯗꯦꯡꯒꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯔꯦ ꯗꯦꯡꯒꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯔꯦꯀꯣ ꯑꯩꯅ ꯈꯪꯉꯛꯄꯒ ꯑꯩ ꯁꯤꯌꯔ ꯇꯧꯖꯕ ꯑꯗꯣ ꯗꯦꯡꯒꯤꯒꯤꯁꯤꯒꯤ ꯆꯥꯟꯁ ꯂꯧꯔꯒ ꯑꯩ ꯑꯃ ꯍꯥꯏꯖꯒꯦꯕꯀꯣ ꯑꯩꯒꯤ ꯂꯥꯏꯐꯇ ꯀꯌꯥꯝ ꯏꯐꯦꯛ ꯇꯧꯍꯟꯒꯦꯅ ꯅꯨꯃꯤꯠ ꯑꯩꯅ ꯍꯥꯏꯒꯤꯀꯣ ꯏꯁꯥ ꯈꯔ ꯁꯣꯟꯊꯔꯝꯃꯦ ꯑꯩꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯒ ꯁꯣꯔ ꯃꯈꯣꯠꯄꯗ ꯈꯤꯇꯪ ꯋꯥꯕꯒꯤ ꯇꯥꯏꯞ ꯇꯧꯔꯝꯃꯦ ꯔꯤꯀꯣꯕꯔꯤ ꯈꯔ ꯅꯦꯝꯃꯝꯃꯦ ꯍꯥꯏꯕꯀꯣ ꯂꯣꯏ ꯐꯈ꯭ꯔꯦꯕ ꯐꯕꯗꯤ ꯑꯗꯣ ꯑꯩꯒꯤ ꯗꯦꯡꯒꯤ ꯅꯥꯔꯛꯄꯁꯤꯗ ꯑꯩ ꯀꯌꯥꯝ ꯋꯥꯈꯤꯒꯦ ꯍꯥꯏꯕꯁꯦꯀꯣ ꯁꯤꯒꯤꯁꯤꯅ ꯀꯌꯥꯝ ꯏꯐꯦꯛ ꯂꯩꯍꯟꯒꯦꯁꯦ ꯍꯥꯏꯕꯁꯦ ꯍꯥꯏꯒꯦꯕꯀꯣ ꯑꯩꯁꯦ ꯑꯗꯨꯝ ꯌꯥꯝ ꯑꯩꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯒ ꯂꯩꯕ ꯃꯤꯅꯦ ꯑꯩ ꯁꯤꯃꯗꯤ ꯍꯥꯏꯖꯒꯦ ꯑꯩꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯁ ꯑꯩ ꯋꯥꯔꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯑꯩ ꯇꯁꯦꯡꯅ ꯁꯨꯛꯌꯥꯎ ꯌꯥꯎꯗꯦꯕ ꯍꯥꯏꯕ ꯌꯥꯏꯑꯕ ꯑꯗꯨꯝ ꯑꯩꯒꯤ ꯂꯥꯏꯐꯁꯤꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩ ꯑꯗꯨꯝ ꯊꯦꯡꯅꯔꯅꯤꯅ ꯂꯩꯔꯕ ꯃꯤꯅꯦ ꯑꯩ ꯀꯩꯁꯨ ꯑꯋꯥꯕꯁꯤ ꯀꯩꯁꯨ ꯑꯩꯉꯣꯟꯗ ꯐꯅꯌꯥꯝ ꯑꯩ ꯈꯪꯗꯦ ꯑꯩ ꯋꯥꯗꯦꯅ ꯑꯩ ꯍꯥꯏꯒꯦꯀꯣ ꯅꯨꯡꯉꯥꯏꯔꯒ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯍꯟꯗꯛ ꯅꯥꯔꯛꯄ ꯃꯇꯝꯁꯤꯗꯗꯤ ꯑꯩ ꯁꯤꯃꯗꯤ ꯌꯥꯗ꯭ꯔꯦꯍꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯑꯃ ꯍꯤꯔꯝ ꯑꯃꯗꯀꯣ ꯑꯩꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯄꯨ ꯍꯥꯏꯔꯤ ꯁꯤꯗ ꯗꯥꯎꯟ ꯆꯠꯂꯁꯨ ꯑꯩꯒꯤ ꯑꯃꯗ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯑꯗꯩꯗꯤ ꯑꯩꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯖꯤꯅꯦꯁ ꯑꯩꯒꯤ ꯒ꯭ꯔꯣ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯗꯥꯎꯟ ꯆꯠꯂꯁꯨ ꯑꯃꯗ ꯅꯨꯡꯉꯥꯏꯒꯅꯤ ꯑꯩꯒꯤ ꯁꯦꯜꯐ ꯏꯝꯄ꯭ꯔꯨꯚꯃꯦꯟꯗ ꯁꯣꯏꯔꯦ ꯍꯥꯏꯔꯒꯁꯨ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯇ ꯑꯃꯨꯛ ꯒ꯭ꯔꯣ ꯂꯩꯔꯝꯒꯅꯤ ꯇꯥꯏꯃꯤꯡꯁꯦ ꯑꯃ ꯁꯣꯟꯊꯔꯤꯉꯩꯗ ꯑꯃ ꯒ꯭ꯔꯣ ꯂꯩꯌꯦꯕ ꯑꯃ ꯁꯣꯟꯊꯔꯤꯉꯩꯗ ꯑꯃ ꯒ꯭ꯔꯣ ꯂꯩ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯂꯩꯌꯦꯕꯀꯣ ꯑꯃ ꯐꯔꯒ ꯑꯃ ꯁꯣꯟꯊꯖꯔꯒꯁꯨ ꯑꯦꯔꯤꯌꯥ ꯑꯃꯃꯝꯗꯗꯤ ꯂꯣꯏ ꯐꯔꯒ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯣ ꯍꯟꯗꯛ ꯅꯥꯔꯛꯄꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩ ꯑꯦꯔꯤꯌꯥ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯃꯛ ꯁꯣꯟꯊꯔꯛꯑꯦꯕ ꯑꯩꯉꯣꯟꯗ ꯂꯧꯈꯠꯅꯤꯡꯉꯥꯏ ꯑꯝꯇ ꯌꯥꯎꯔꯛꯇ꯭ꯔꯦꯕ ꯑꯩꯒꯤ ꯐꯤꯠꯅꯦꯁ ꯍꯥꯏꯔ ꯖꯤꯝ ꯂꯦꯞꯄꯦꯀꯣ ꯖꯤꯝ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯩ 2024ꯗꯒꯤ ꯁꯥꯟꯅꯔꯛꯄꯅꯦꯕꯀꯣ 24 ꯍꯧꯕꯗꯤ ꯁꯥꯟꯅꯔꯛꯄꯅꯦ ꯑꯩ ꯁꯨꯃꯥꯏꯅ ꯍꯞꯇꯥ ꯑꯃꯨꯛ ꯖꯤꯝ ꯂꯦꯞꯄ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯥꯟꯕꯅꯦꯕ ꯑꯩ ꯄꯨꯟꯁꯤꯗ ꯁꯨꯃꯥꯏꯅ ꯂꯦꯞꯄ ꯌꯥꯎꯗ꯭ꯔꯤ ꯌꯥꯝ ꯊꯤ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯅ ꯁꯥꯟꯅꯔꯛꯄ ꯃꯤꯅꯦꯕ ꯑꯗꯩꯗꯤ ꯂꯥꯏꯔꯤꯛ ꯑꯔꯦ ꯁꯨꯡꯄꯥ ꯄꯥꯗ꯭ꯔꯦꯀꯣ ꯂꯥꯏꯔꯤꯛꯁꯦ ꯄꯥꯕꯗꯤ ꯉꯝꯃꯣꯏꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯑꯣꯏꯁꯨ ꯄꯥꯅꯤꯡꯕ ꯊꯣꯛꯇ꯭ꯔꯦꯕ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯑꯗꯩꯗꯤ ꯐꯠꯇꯕ ꯍꯦꯕꯤꯠ ꯇꯧꯕ ꯍꯧꯒꯠꯂꯛꯑꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯔꯤꯜꯁ ꯌꯦꯡꯕ ꯀꯥꯏꯅ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯐꯠꯇꯦꯕ ꯑꯗꯨ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯔꯤꯜꯁ ꯌꯦꯡꯕ ꯈꯣꯠꯄꯁꯦ ꯑꯐꯕ ꯄꯣꯠ ꯅꯠꯇꯦꯕ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯗꯣꯄꯦꯃꯤꯟꯁꯦ ꯄꯨꯔꯥ ꯐꯣꯔꯁꯥ ꯆꯥꯍꯟꯕꯤꯅꯦꯕ ꯁꯣꯔꯠ ꯔꯤꯜꯁꯀꯨꯝꯕ ꯌꯦꯡꯕꯁꯦꯀꯣ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯌꯦꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯗꯣꯄꯦꯃꯤꯟꯁꯦ ꯌꯥꯍꯟꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯗ ꯂꯁꯐꯨꯜ ꯑꯣꯏꯍꯟꯕ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯊꯣꯛꯂꯛꯄ ꯑꯗꯨ ꯑꯗꯥ ꯌꯦꯡꯕ ꯃꯌꯥꯝꯁꯦꯀꯣ ꯑꯩ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯐꯠꯇꯕ ꯍꯦꯕꯤꯠ ꯃꯌꯥꯝ ꯂꯩꯔꯝꯕꯁꯦ ꯑꯩꯅ ꯀ꯭ꯌꯣꯔ ꯇꯧꯔꯨꯕꯒꯁꯦ ꯑꯗꯨꯝ ꯑꯃꯨꯛ ꯍꯦꯟꯒꯠꯂꯛꯑꯦꯕꯀꯣ ꯑꯗꯨ ꯄꯨꯔꯥ ꯌꯥꯝ ꯊꯤꯅ ꯏꯐꯦꯛ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯉꯣꯟꯗ ꯄ꯭ꯔꯗꯛꯇꯤቭ ꯑꯣꯏꯕ ꯊꯕꯛ ꯑꯝꯇ ꯇꯧꯈꯤꯗꯦ ꯑꯩꯅ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯆꯦ ꯏꯅꯥꯎꯗꯀꯣ ꯑꯩ ꯏꯆꯦ ꯌꯥꯝꯕꯁꯤꯗ ꯑꯁ ꯑꯩ ꯍꯟꯗꯛꯀꯤꯁꯤ ꯋꯥꯕ ꯂꯩꯇꯦꯍꯦ ꯀꯥꯏ ꯑꯁ ꯅꯪꯒꯤ ꯍꯞꯇꯥ ꯑꯃꯈꯛ ꯅꯥꯕꯗꯨꯗꯔꯣ ꯅꯪ ꯌꯥꯝ ꯋꯥꯔꯤꯁꯦꯅ ꯑꯩꯉꯣꯟꯗ ꯂꯛꯅꯩꯌꯦꯕꯀꯣ ꯑꯗꯣ ꯋꯥꯗꯤ ꯇꯁꯦꯡꯅ ꯋꯥꯏ ꯑꯩ ꯍꯥꯟꯅꯗꯒꯤ ꯅꯥꯔꯛꯄ ꯃꯤꯁꯨ ꯅꯠꯇ꯭ꯔꯦ ꯑꯗꯨꯒ ꯌꯥꯝ ꯊꯤꯅꯀꯣ ꯍꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯦ ꯁꯣꯛꯂꯛꯄ ꯃꯇꯝꯗꯅꯦ ꯑꯇꯩ ꯑꯇꯩꯁꯦ ꯂꯣꯏꯅꯃꯛ ꯁꯣꯛꯂꯛꯑꯦꯕ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯌꯦꯕ ꯍꯛꯆꯥꯡꯁꯤꯅꯕꯨ ꯌꯥꯗ꯭ꯔꯗꯤ ꯀꯩ ꯌꯥꯗꯣꯔꯤꯒꯦꯅ ꯑꯗꯨꯅꯀꯣ ꯑꯗꯣ ꯍꯛꯆꯥꯡꯁꯤꯅꯕꯨ ꯌꯥꯗ꯭ꯔꯗꯤ ꯀꯩꯅꯣ ꯍꯛꯆꯥꯡꯁꯤꯅꯕꯨ ꯌꯥꯔꯛꯇ꯭ꯔꯒꯗꯤ ꯑꯇꯩꯁꯨ ꯌꯥꯔꯛꯑꯔꯣꯏ ꯍꯥꯏꯕꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯤ ꯑꯌꯥꯝꯕꯁꯦ ꯑꯩꯉꯣꯟꯗꯒꯤ ꯍꯧꯔ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯃꯤ ꯑꯇꯣꯞꯄꯗꯒꯤ ꯕ꯭ꯂꯦꯝ ꯇꯧꯔꯣꯏꯒꯦꯕ ꯑꯩꯁꯦ ꯐꯤꯠꯅꯦꯁ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔꯅꯦꯕ ꯑꯩ ꯐꯤꯠꯅꯦꯁ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔꯅꯦꯕꯀꯣ ꯑꯩꯁꯦ ꯀ꯭ꯂꯥꯏꯟ ꯀꯌꯥ ꯋꯔꯛ ꯇꯧꯃꯤꯟꯅꯈ꯭ꯔꯕꯅꯦ ꯋꯦꯠ ꯂꯣꯁ ꯀꯦꯖꯤ 10 ꯍꯦꯟꯅ ꯍꯟꯊꯍꯟꯕ ꯌꯥꯎꯈ꯭ꯔꯕꯅꯦ ꯀꯦꯖꯤ 2 3 4 5 ꯁꯨꯃꯥꯏꯅ ꯍꯟꯊꯍꯟꯕꯁꯦ ꯂꯣꯏꯅ ꯌꯥꯎꯈ꯭ꯔꯕ ꯃꯤꯉꯣꯟꯗ ꯍꯦꯜꯗꯤ ꯏꯇꯤꯡ ꯑꯣꯏꯒꯗꯕꯅꯤ ꯑꯦꯛꯁꯔꯁꯥꯏꯁ ꯐꯖꯅ ꯇꯧ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯆꯥꯕꯁꯤꯅ ꯀꯃꯥꯏꯅ ꯆꯥꯒꯅꯤ ꯋꯦꯠ ꯂꯣꯁꯁꯦ ꯀꯝꯄꯜꯁꯔꯤ ꯇꯧꯍꯜꯂꯒꯦ ꯀꯥꯏꯅ ꯑꯩ ꯀ꯭ꯂꯥꯏꯟ ꯂꯩꯖꯔꯤꯅꯦꯕꯀꯣ ꯑꯗꯨꯃꯛꯄꯨꯅꯦ ꯑꯩꯁꯦ ꯐꯤꯠꯅꯦꯁ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯑꯣꯏꯔꯒ ꯃꯌꯥꯝꯗ ꯍꯦꯜꯗꯤ ꯑꯣꯏꯅꯕꯅ ꯊꯣꯛꯏꯕ ꯑꯩꯁꯦ ꯁꯤꯐꯧꯗ ꯑꯩꯁꯦ
ꯍꯦꯜꯗꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯒꯔꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯅ ꯍꯦꯟꯅ ꯉꯥꯎꯋꯦꯕ ꯑꯩꯁꯨ ꯅꯍꯥꯒ ꯑꯣꯏꯕꯅꯤꯅꯀꯣ ꯑꯁ ꯁꯦꯛꯁꯤ ꯇꯥꯕ ꯁꯤꯛꯁ ꯄꯦꯛ ꯊꯣꯛꯄ ꯑꯗꯒꯤꯗꯤ ꯅꯨꯄꯤꯅ ꯀꯩꯅꯣ ꯑꯦꯇ꯭ꯔꯦꯛꯁꯟ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤꯁꯤꯗ ꯄꯣꯁ ꯇꯥꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕꯗ ꯌꯥꯝ ꯆꯠꯂꯦꯕꯀꯣ ꯁꯤꯗꯒꯤꯗꯤ ꯍꯣꯏ ꯍꯦꯜꯗꯤ ꯑꯣꯏꯕ ꯄꯥꯝꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯧꯖꯤꯛꯀꯤꯗꯨꯗꯅ ꯍꯦꯟꯅ ꯐꯣꯀꯁ ꯄꯤꯕꯒꯤ ꯇꯥꯏꯞ ꯇꯧꯋꯦꯕ ꯑꯩ ꯏꯁꯥꯃꯛꯄꯣ ꯑꯗꯣ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯦꯜꯁꯤꯅ ꯌꯥꯝ ꯊꯤꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔ ꯂꯩꯔꯝꯃꯦꯕ ꯑꯩꯅ ꯐꯖꯅ ꯁꯤꯛꯁ ꯄꯦꯛ ꯊꯣꯛꯀꯦꯔꯥ ꯑꯩꯅ ꯐꯖꯅ ꯕꯣꯗꯤ ꯄꯣꯁ ꯇꯥꯒꯦꯔꯥ ꯑꯗꯩꯗꯤ ꯏꯁꯥ ꯑꯩꯅ ꯇꯁꯦꯡꯅ ꯄꯥꯝꯖꯕ ꯐꯤꯒꯔꯗꯣ ꯐꯪꯒꯦꯔꯥ ꯀꯩꯗꯧꯒꯤꯒꯦ ꯀꯩꯅꯣꯝꯃ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯃ ꯌꯥꯎꯔꯦ ꯁꯥꯖ ꯋꯥꯔꯤ ꯀꯟꯅ ꯂꯤꯔꯤꯉꯩꯁꯤꯗ ꯑꯗꯣ ꯑꯩ ꯍꯥꯏꯒꯦꯕꯀꯣ ꯑꯩꯅ ꯏꯁꯥꯅ ꯑꯩꯅ ꯇꯁꯦꯡꯅ ꯄꯥꯝꯖꯕ ꯐꯤꯒꯔꯗꯣ ꯑꯣꯏꯔꯒꯁꯨ ꯑꯩꯁꯦ ꯅꯥꯔꯛꯑꯒꯗꯤ ꯀꯔꯤꯝ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯈꯪꯉꯦꯕ ꯍꯥꯏꯗꯤ ꯈꯤꯇꯪ ꯁꯣꯟꯊꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯍꯞꯇꯥ ꯑꯃꯈꯛ ꯅꯥꯕ ꯃꯇꯝꯗ ꯍꯞꯇꯥ ꯑꯃ ꯍꯥꯏꯖꯤꯜꯂꯒꯦꯕꯀꯣ ꯍꯞꯇꯥ ꯑꯃꯈꯛ ꯅꯥꯕ ꯃꯇꯝꯗ ꯑꯩꯁꯦ ꯀꯌꯥꯝ ꯋꯥꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯏꯁꯥꯗ ꯑꯗꯨꯝ ꯈꯪꯖꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯌꯥꯝ ꯊꯤꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯍꯥꯏꯕꯁꯦ ꯌꯥꯝ ꯊꯤꯅ ꯍꯥꯏꯒꯦ ꯌꯥꯝ ꯊꯤꯅ ꯍꯥꯏꯒꯦꯕꯀꯣ ꯑꯩ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛ ꯅꯧꯅ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯉꯥꯡꯈꯩ ꯑꯩꯅ ꯄ꯭ꯔꯤꯁ ꯇꯧꯔꯤꯁꯦ ꯍꯦꯜꯗꯤ ꯑꯣꯏꯅꯕꯕꯨꯗꯤ ꯉꯥꯛꯇꯅꯤꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯊꯥꯒꯠꯂꯤ ꯃꯌꯥꯝꯁꯦ ꯍꯦꯜꯊꯒꯤꯗ ꯉꯥꯛꯇꯪ ꯐꯣꯀꯁ ꯄꯤꯔꯒꯅꯦꯕꯀꯣ ꯑꯗꯨꯅꯦ ꯑꯗꯣ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯀ꯭ꯂꯥꯏꯟ 50 ꯍꯦꯟꯅ ꯋꯔꯛ ꯇꯧꯃꯤꯟꯅꯔꯛꯄꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯍꯥꯏꯔꯒꯗꯤꯀꯣ ꯃꯤꯁꯤꯡꯁꯦ ꯑꯦꯛꯁꯔꯁꯥꯏꯁ ꯀꯌꯥꯝ ꯇꯧꯅꯤꯡꯗꯦꯕ ꯑꯦꯛꯁꯔꯁꯥꯏꯁꯀꯁꯦꯀꯣ ꯑꯁ ꯅꯝꯐꯨꯗ ꯇꯧꯍꯟꯕꯒꯤ ꯇꯥꯏꯞꯇꯒ ꯍꯥꯏꯗꯣꯏꯅꯦ ꯍꯥꯏꯗꯤꯅꯦ ꯑꯩꯅ ꯍꯥꯏꯗꯣꯏꯅꯦ ꯋꯦꯠ ꯂꯣꯁ ꯇꯧꯒꯦꯅ ꯍꯥꯏꯔꯛꯑꯅꯦꯕꯀꯣ ꯋꯦꯠ ꯂꯣꯁ ꯇꯧꯕꯒꯤꯅꯦꯕ ꯑꯩ ꯀ꯭ꯂꯥꯏꯟ ꯍꯥꯏꯁꯦ ꯑꯗꯨꯗ ꯋꯦꯠ ꯂꯣꯁꯁꯦ ꯑꯦꯛꯁꯔꯁꯥꯏꯁ ꯌꯥꯎꯗ꯭ꯔꯗꯤ ꯋꯦꯠ ꯂꯣꯁ ꯇꯧꯕ ꯌꯥꯗꯕ꯭ꯔꯥ ꯍꯪꯉꯒꯗꯤ ꯌꯥꯏꯑꯕ ꯑꯦꯛꯁꯔꯁꯥꯏꯁ ꯁꯨꯡꯇꯧ ꯇꯧꯗ꯭ꯔꯒꯁꯨ ꯅꯪ ꯑꯗꯨꯝ ꯌꯨꯝꯗ ꯐꯝꯃꯒ ꯂꯩꯔꯒꯁꯨ ꯆꯥꯕꯗ ꯀꯦꯂꯣꯔꯤ ꯗꯦꯐꯤꯁꯤꯠ ꯑꯃꯗꯕꯨ ꯂꯩꯕꯤꯔꯛꯑꯒꯗꯤ ꯅꯪ ꯑꯗꯨꯝ ꯋꯦꯠ ꯂꯣꯁ ꯇꯧꯕ ꯌꯥꯒꯅꯦꯕ ꯑꯗꯣ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨ ꯄꯥꯝꯗꯦꯕ ꯑꯩꯅ ꯑꯗꯨꯝ ꯅꯪ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯒꯦꯗꯣ ꯅꯪ ꯁꯤꯛꯁ ꯄꯦꯛ ꯊꯣꯛꯀꯦꯔꯥ ꯅꯪꯅ ꯇꯁꯦꯡꯅ ꯄꯥꯝꯖꯕ ꯐꯤꯒꯔꯗꯣ ꯌꯧꯒꯦꯔꯥ ꯅꯪ ꯅꯥꯔꯒ ꯂꯩꯔꯒꯗꯤ ꯀꯩ ꯀꯥꯟꯗꯣꯔꯤꯒꯦꯕ ꯅꯪ ꯅꯥꯔꯛꯑꯒꯗꯤ ꯀꯩ ꯀꯥꯟꯗꯣꯔꯤꯒꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯍꯦꯜꯗꯤ ꯑꯣꯏꯕ ꯑꯃꯁꯨ ꯆꯪꯉꯦꯕ ꯑꯩꯈꯣꯏꯒꯤ ꯃꯤꯠꯅ ꯎꯔꯤꯕ ꯕꯣꯗꯤꯁꯦ ꯁꯤ ꯈꯛꯅꯁꯨ ꯑꯃꯨꯛ ꯌꯥꯗ꯭ꯔꯦꯕꯀꯣ ꯁꯤꯁꯨ ꯐꯖꯧ ꯍꯥꯏꯕꯅꯤꯀꯣ ꯐꯖꯍꯟꯒꯗꯕꯅꯤꯀꯣ ꯑꯩ ꯅꯣꯏꯗ ꯍꯦꯛꯇ ꯅꯣꯏꯔꯒ ꯂꯩꯌꯣ ꯍꯦꯜꯗꯤꯕꯨ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯑꯗꯨꯗꯤ ꯍꯥꯏꯖꯗꯦꯀꯣ ꯍꯦꯜꯗꯤꯁꯨ ꯑꯣꯏꯁꯦ ꯐꯤꯠꯁꯨ ꯑꯣꯏꯁꯦ ꯍꯥꯏꯕꯅꯤ ꯐꯤꯠ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯂꯣꯟꯗꯥꯗ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯄꯥꯝꯕꯣꯝꯒꯨꯝꯕ ꯆꯥꯎꯕ ꯈꯣꯠꯄ ꯍꯦꯛꯇ ꯀꯩꯅꯣ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯈꯣꯠꯄꯗ ꯐꯖꯕꯁꯦ ꯁꯤ ꯑꯩꯒꯤ ꯐꯤꯠ ꯑꯣꯏꯅ ꯑꯩꯒꯤ ꯈꯟꯖꯩꯀꯣ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯍꯦꯜꯗꯤꯁꯨ ꯑꯣꯏꯁꯦ ꯐꯤꯠꯁꯨ ꯑꯣꯏꯁꯦ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯥꯏ ꯐꯤꯠ ꯑꯣꯏꯕꯁꯦ ꯌꯥꯝ ꯄꯥꯝꯖꯔꯤꯕꯁꯤꯀꯣ ꯍꯦꯜꯗꯤ ꯑꯣꯏꯕꯒ ꯐꯤꯠ ꯑꯣꯏꯕꯒ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯈꯜꯂꯨ ꯍꯥꯏꯔꯒꯗꯤ ꯑꯩ ꯍꯦꯜꯗꯤ ꯑꯣꯏꯕ ꯑꯣꯏꯅꯗꯤ ꯈꯟꯖꯔꯅꯦꯕ ꯌꯥꯔꯦꯕ ꯅꯥꯕ ꯃꯇꯝꯗ ꯌꯥꯝ ꯊꯤꯅ ꯋꯥꯏꯑꯦꯕꯀꯣ ꯑꯗꯨꯃꯛꯄꯨ ꯃꯌꯥꯝꯁꯦ ꯑꯩꯅꯁꯦ ꯍꯥꯏꯁꯤꯅꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯁꯦ ꯍꯦꯜꯗ ꯈꯤꯇꯪ ꯐꯣꯀꯁ ꯄꯤꯔꯒꯁꯨ ꯑꯃꯨꯛ ꯂꯥꯛꯏꯅꯦꯕꯀꯣ ꯃꯣꯏꯐꯧꯗ ꯑꯦꯛꯁꯔꯁꯥꯏꯁꯁꯦꯀꯣ ꯃꯤꯅꯦ ꯑꯩꯒꯤ ꯍꯧꯖꯤꯛꯐꯥꯎꯗ ꯐꯣꯝ ꯊꯥꯖꯤꯜꯂꯛꯄꯗ ꯑꯩꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜ ꯀ꯭ꯂꯥꯏꯟ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏ ꯐꯣꯝ ꯊꯥꯖꯤꯜꯂꯛꯄꯗ ꯃꯤ 100ꯃꯨꯛ ꯁꯨꯗꯣꯔꯦꯕ ꯁꯨꯕꯁꯦ ꯑꯗꯣ ꯖꯤꯝ ꯁꯥꯟꯅꯗꯦ ꯉꯥꯛꯇꯅꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯍꯥꯏꯔꯒꯗꯣꯏꯁꯦ ꯖꯤꯝ ꯁꯥꯟꯅꯗꯦ ꯑꯗꯩꯗꯤ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯗꯦ ꯑꯗꯨ ꯑꯗꯥ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯀ꯭ꯂꯥꯏꯟ 50 ꯍꯦꯟꯅ ꯄꯣꯇꯦꯟꯁꯤꯌꯦꯜ ꯀ꯭ꯂꯥꯏꯟ ꯐꯣꯝꯗꯤ ꯃꯌꯥꯝ ꯊꯥꯖꯤꯜꯂꯒ ꯐꯣꯝ ꯊꯥꯖꯤꯜꯂꯛꯄ ꯈꯨꯗꯤꯡꯃꯛꯄꯨꯗꯤ ꯑꯣꯏꯕ ꯅꯠꯇꯦꯀꯣ ꯑꯗꯣ ꯐꯣꯝ ꯊꯥꯖꯤꯜꯂꯛꯄꯈꯩꯗꯣ 100ꯃꯨꯛ ꯌꯧꯗꯣꯔꯦꯕ ꯁꯤꯁꯦ ꯖꯤꯝ ꯁꯥꯟꯅꯗꯦ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯗꯦ ꯑꯗꯨꯃ ꯍꯥꯏꯕꯅ ꯌꯥꯝ ꯊꯤꯅ ꯄꯔꯁꯦꯟꯇꯦꯖꯁꯦ ꯋꯥꯡꯉꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯂꯥꯏꯅꯥꯒꯨꯝꯕ ꯄꯛꯄꯁꯦ ꯌꯥꯝ ꯊꯤꯅ ꯅꯣꯔꯃꯦꯜ ꯑꯣꯏꯔꯦꯕ ꯃꯔꯝꯗꯤ ꯑꯦꯛꯁꯔꯁꯥꯏꯁ ꯀꯩꯝꯇ ꯇꯧꯗꯦꯕ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯅꯨꯡꯒꯤ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯁꯦ ꯑꯩꯈꯣꯏ 3-4ꯒ ꯂꯩꯔꯝꯒꯗ꯭ꯔꯥ ꯑꯩꯒ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏ ꯃꯥ ꯇꯧꯔꯝꯃꯦ ꯗꯦꯡꯒꯤ ꯍꯟꯗꯛ ꯃꯣꯏ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯣꯏꯅ ꯅꯥꯟꯅꯔꯛꯄꯗꯒꯤ ꯇꯧꯈꯤꯗ꯭ꯔꯦ ꯗꯦꯡꯒꯤ ꯑꯩꯈꯣꯏ ꯃꯥ ꯇꯧꯈꯤꯗ꯭ꯔꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯃꯥꯃꯤ ꯇꯧꯕꯅꯦ ꯃꯥꯒ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯑꯣꯏꯔꯝꯗꯣꯏꯕ ꯃꯥꯜꯂꯦ ꯑꯇꯩ ꯑꯩꯅ ꯈꯪꯕꯗ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕ ꯑꯝꯇ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯥꯒꯁꯦ ꯌꯦꯡꯉꯣ ꯍꯟꯗꯛ ꯀꯨꯏꯗ꯭ꯔꯤ ꯗꯦꯠ ꯀꯩꯅꯣꯗ ꯁꯤꯖꯗ ꯗꯦꯠ 1ꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯩꯅꯣ ꯇꯧꯋꯦꯕ ꯗꯦꯠ 31ꯗ ꯇꯧꯕ 1ꯗ ꯄꯨꯊꯔꯛꯄꯀꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯋꯦꯕ ꯁꯔꯖꯔꯤ ꯇꯧꯋꯦꯕ ꯅꯨꯡ ꯂꯩꯕ ꯈꯣꯠꯄꯒꯁꯦ ꯑꯁ ꯃꯤꯅ ꯍꯥꯏꯕ ꯃꯇꯝꯗ ꯍꯪꯕ ꯃꯇꯝꯗ ꯑꯁ ꯅꯨꯡ ꯂꯩꯕꯕꯨ ꯀꯩꯗꯧꯔꯒꯦ ꯃꯆꯥ ꯑꯃꯈꯛꯇꯕꯨ ꯀꯥ ꯑꯣꯏꯅ ꯍꯥꯏꯅꯔꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯝ ꯊꯤꯅ ꯀꯃꯟ ꯑꯣꯏꯕ ꯅꯣꯔꯃꯦꯜ ꯑꯣꯏꯅꯔꯛꯄꯒꯤ ꯂꯥꯏꯅꯥ ꯄꯛꯄ ꯈꯣꯠꯄꯁꯦ ꯀꯩꯁꯨ ꯅꯣꯔꯃꯦल ꯑꯣꯏꯅꯔꯦꯕ ꯃꯔꯝꯗꯤ ꯑꯦꯛꯁꯔꯁꯥꯏꯁ ꯑꯝꯇ ꯇꯧꯅꯗꯦ ꯆꯥꯕꯗ ꯑꯝꯇ ꯋꯥꯔꯛꯅꯗꯦ ꯃꯌꯥꯝꯁꯦ ꯆꯥꯕꯗ ꯍꯦꯜꯗꯤ ꯏꯇꯤꯡ ꯑꯝꯇ ꯇꯧꯗꯦ ꯍꯥꯏꯗꯤ ꯖꯪ ꯐꯨꯗꯁꯦ ꯆꯥꯅꯣ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯂꯤ ꯑꯩꯁꯨ ꯌꯥꯝ ꯊꯤꯅ ꯂꯥꯎꯕ ꯃꯤꯅꯤꯅ ꯑꯩ ꯗꯥꯛꯇꯔ ꯅꯠꯇꯕꯅꯤꯅ ꯗꯥꯛꯇꯔꯅꯕꯨꯗꯤ ꯑꯗꯨ ꯆꯥꯒꯅꯣ ꯑꯗꯥ ꯆꯥꯒꯅꯣ ꯍꯥꯏꯔꯛꯀꯅꯤꯀꯣ ꯑꯗꯣ ꯑꯩꯗꯤ ꯗꯥꯛꯇꯔ ꯅꯠꯇꯦꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯑꯩꯗꯤ ꯖꯁ ꯅꯣꯔꯃꯦꯜ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯃꯅꯦ ꯁꯤꯗ ꯐꯤꯠ ꯑꯣꯏꯕ ꯄꯥꯝꯖꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩ ꯏꯁꯥꯁꯨ ꯈꯔ ꯂꯥꯎꯖꯕꯅꯤꯅ ꯆꯥꯕ ꯈꯣꯠꯄꯁꯦ ꯑꯩ ꯆꯤꯠ ꯍꯦꯛꯇ ꯇꯧꯅꯣꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯕ ꯑꯗꯨꯕꯨ ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ ꯑꯩꯈꯣꯏ ꯍꯦꯜꯗꯤ ꯏꯇꯤꯡ ꯃꯆꯪ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯐꯦꯠꯁ ꯑꯗꯩꯗꯤ ꯄ꯭ꯔꯣꯇꯤꯟ ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠ ꯐꯥꯏꯕꯔ ꯁꯤ ꯐꯖꯅ ꯋꯥꯡꯉꯒ ꯑꯩꯈꯣꯏꯒꯤ ꯃꯤꯅꯔꯦꯜꯁ ꯑꯗꯨ ꯑꯗꯥ ꯃꯌꯥꯝꯁꯦ ꯃꯥꯏꯀ꯭ꯔꯣꯅ꯭ꯌꯨꯇ꯭ꯔꯦꯟꯁ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯐꯖꯅ ꯆꯥꯕꯤꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯛꯆꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯂꯦꯚꯦꯜꯗꯤ ꯂꯩꯍꯟꯕꯗꯤ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯒꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯖꯤꯛ ꯆꯥꯅꯔꯤꯕ ꯈꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯄ꯭ꯔꯣꯇꯤꯟꯒ ꯂꯣꯏ ꯋꯥꯠꯅꯔꯦ ꯑꯩꯈꯣꯏꯁꯦ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯅꯥꯏꯅ ꯍꯥꯏꯕꯗꯣ ꯗꯥꯛꯇꯔ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯃꯥ ꯄ꯭ꯔꯣꯇꯤꯟ ꯋꯥꯠꯂꯦꯅ ꯄ꯭ꯔꯣꯇꯤꯟ ꯏꯔꯛꯑꯦ ꯑꯗꯨ ꯂꯣꯏ ꯋꯥꯠꯂꯝꯒꯅꯤ ꯑꯩꯈꯣꯏ ꯆꯦ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯃꯤ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯖꯤꯝ ꯁꯥꯟꯅꯔꯒ ꯄ꯭ꯔꯣꯇꯤꯟ ꯆꯥꯈꯤꯕ ꯄ꯭ꯔꯣꯇꯤꯟ ꯋꯥꯡꯅ ꯆꯥꯕ ꯃꯤꯈꯩꯁꯦ ꯅꯠꯇꯕꯅꯦ ꯑꯌꯥꯝꯕ ꯇꯦꯁ ꯇꯧꯊꯣꯛꯅꯕ ꯃꯇꯝꯗ ꯄ꯭ꯔꯣꯇꯤꯟ ꯂꯣꯏ ꯋꯥꯠꯂꯝꯒꯅꯦꯕ ꯑꯩꯈꯣꯏ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯁꯣꯏꯔꯦꯕ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯗ꯭ꯔꯦꯀꯣ ꯐꯖꯅ ꯇꯨꯝꯗ꯭ꯔꯦꯀꯣ ꯐꯖꯅ ꯆꯥꯗ꯭ꯔꯦꯀꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯥꯏꯅꯥ ꯄꯣꯛꯂꯛꯄꯒꯤ ꯆꯥꯟꯁꯦ ꯌꯥꯝ ꯊꯤꯅ ꯋꯥꯡꯉꯦꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯕ ꯂꯥꯏꯅꯥ ꯄꯣꯛꯂꯛꯄ ꯍꯥꯏꯁꯦ ꯌꯧꯁꯦ ꯑꯩ ꯇꯝꯕ ꯉꯝꯗꯦꯁꯦ ꯑꯩ ꯍꯥꯏꯒꯦꯕꯀꯣ ꯑꯩ ꯏꯃꯥꯟꯅꯕ 3 ꯂꯩꯌꯦ
ꯑꯩꯒ ꯊꯥꯔꯒ ꯃꯥꯔꯇꯤꯟ ꯔꯥꯍꯨꯜ ꯑꯩ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯁꯛꯇꯒꯁꯨ ꯑꯍꯟ ꯌꯥꯝ ꯃꯥꯟꯕꯅꯦ ꯅꯣꯏ ꯇꯛ ꯂꯥꯎꯅ ꯎꯕ ꯃꯇꯝꯗ ꯁꯛꯇ ꯑꯍꯟ ꯃꯥꯟꯅꯦꯕꯀꯣ ꯆꯍꯤꯁꯦ ꯆꯍꯤ 12 ꯁꯨꯗ ꯉꯥꯏꯔꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛꯁꯦ ꯑꯗꯨꯗ ꯅꯤꯁꯥ ꯑꯃ ꯆꯥꯗꯦ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯑꯩꯒꯁꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯇꯦꯁ ꯑꯃꯐꯧ ꯇꯧꯗ꯭ꯔꯦ ꯌꯨ ꯑꯣꯏꯔꯣ ꯆꯨꯔꯨꯞ ꯑꯣꯏꯔꯣ ꯑꯗꯩꯗꯤ ꯇꯂꯞ ꯑꯣꯏꯔോ ꯑꯗꯨꯒꯨꯝꯕ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯅꯤꯁꯥ ꯇꯦꯁꯐꯧ ꯇꯧꯗ꯭ꯔꯦꯕꯀꯣ ꯑꯗꯩꯗꯤ ꯑꯦꯛꯁꯔꯁꯥꯏꯁ ꯍꯥꯏꯕ 2024ꯗꯒꯤ ꯑꯩꯈꯣꯏ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯑꯗꯨꯝ ꯇꯧꯈꯠꯂꯤꯁꯦ ꯍꯟꯗꯛꯀꯤ ꯗꯦꯡꯒꯤ ꯅꯥꯈꯤꯕꯁꯦ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕꯅꯦ ꯑꯦꯛꯁꯔꯁꯥꯏꯁ ꯁꯥꯡꯅ ꯂꯦꯞꯄ ꯑꯩꯒꯤ ꯑꯣꯏꯅꯀꯣ ꯑꯗ ꯑꯦꯛꯁꯔꯁꯥꯏꯁꯀ ꯂꯣꯏꯅ ꯇꯧꯔꯤꯕ ꯑꯩꯈꯣꯏꯁꯦꯀꯣ ꯏꯁꯥꯁꯨ ꯐꯤꯠ ꯑꯣꯏꯔꯛꯑꯕꯅꯤꯀꯣ ꯍꯥꯟꯅ ꯅꯣꯏꯔꯝꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯏꯁꯥ ꯐꯒꯠꯂꯛꯇꯅ ꯈꯣꯠꯇꯅ ꯂꯩꯔꯕꯅꯦꯕꯀꯣ ꯔꯥꯍꯨꯜꯒꯁꯦ ꯃꯌꯥꯝ ꯀꯪꯉꯝꯕꯗꯒꯤ ꯐꯒꯠꯂꯛꯇꯅ ꯑꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯨꯡꯁꯤꯉꯩ ꯍꯣꯠꯅꯖꯔꯤꯕ ꯑꯩꯈꯣꯏꯁꯦ ꯁꯤꯐꯧꯅꯦꯀꯣ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤ ꯑꯗꯨ ꯇꯦꯁ ꯇꯧꯊꯣꯛꯁꯦ ꯀꯥꯏꯅ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯩꯕ ꯃꯔꯝꯗꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯕ ꯂꯥꯏꯅꯥꯁꯦ ꯄꯛꯑꯝꯕꯁꯦ ꯑꯩꯒꯁꯦ ꯍꯧꯖꯤꯛ ꯂꯥꯏꯅꯥ ꯄꯛꯑꯝꯕꯗꯤ ꯑꯩ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯕ ꯑꯩꯒꯤ ꯕꯦꯁ ꯂꯦꯚꯦꯜꯗꯗꯤ ꯍꯣꯠꯅꯖꯔꯤ ꯑꯗꯨꯕꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯐꯔꯇꯤꯂꯤꯇꯤ ꯆꯦꯛ ꯇꯧꯊꯣꯛꯁꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯦꯁꯇꯣꯁꯇꯦꯔꯣꯟ ꯆꯦꯛ ꯇꯧꯊꯣꯛꯁꯤ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯇꯦꯁ ꯇꯧꯊꯣꯛꯁꯤ ꯑꯩꯈꯣꯏ ꯃꯄꯥꯟ ꯂꯝꯗ ꯑꯣꯏꯅ ꯆꯠꯂ ꯇꯧꯁꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯔꯤꯅꯦꯕ ꯍꯥꯏꯗꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯩꯈꯣꯏꯁꯦ ꯌꯥꯔꯤꯈꯩꯗꯤ ꯑꯩꯈꯣꯏꯅ ꯀꯦꯌꯔ ꯂꯧꯖꯍꯧꯁꯦ ꯍꯥꯏꯕꯅꯦꯕ ꯏꯟꯐꯔꯇꯥꯏꯜꯒꯤ ꯃꯇꯥꯡꯗ ꯌꯦꯡꯉꯣꯅꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯏꯟꯐꯔꯇꯥꯏꯜ ꯑꯣꯏꯕ ꯈꯣꯠꯄꯁꯦ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗꯁꯨ ꯂꯩꯔꯅꯤ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯊꯛꯄꯁꯤ ꯁꯤꯒꯨꯝꯕꯁꯤ ꯌꯥꯝ ꯍꯦꯟꯅ ꯂꯩ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕ ꯈꯣꯠꯄꯗ ꯁꯤꯒꯤ ꯑꯣꯏꯍꯟꯗꯕꯗ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯦꯕ ꯑꯗꯣ ꯅꯨꯄꯤꯗꯤ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯁꯦ ꯃꯁꯤꯡ ꯊꯤꯕ ꯌꯥꯅꯤ ꯈꯨꯠꯇ ꯅꯨꯄꯥꯗꯒꯤ ꯍꯦꯟꯅ ꯅꯨꯄꯤꯅ ꯑꯃꯨꯛ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯗꯕꯅꯦ ꯍꯥꯏꯔꯨꯔꯒ ꯌꯨꯝꯒꯤ ꯊꯕꯛ ꯁꯨꯏ ꯈꯣꯠꯂꯦꯅ ꯍꯥꯏꯔꯛꯀꯅꯤ ꯍꯣꯏ ꯁꯨꯏ ꯌꯥꯝꯕꯨꯗꯤ ꯐꯩ ꯑꯗꯣ ꯑꯦꯛꯁꯔꯁꯥꯏꯁꯁꯦ ꯃꯤꯅꯤꯠ ꯅꯣꯡꯃꯗ 30 ꯃꯤꯅꯠꯁ ꯈꯛ ꯍꯥꯞꯆꯤꯟꯕ ꯃꯇꯝꯁꯤꯗ ꯀꯌꯥꯝ ꯋꯥꯗꯣꯔꯤꯒꯦꯕ ꯅꯁꯥ ꯐꯕꯁꯤꯅ ꯍꯦꯟꯅ ꯄꯩꯁꯥꯒꯨꯝꯕ ꯇꯥꯟꯕꯗꯁꯨ ꯃꯇꯦꯡ ꯄꯥꯡꯉꯛꯀꯅꯤ ꯑꯗꯩꯗꯤ ꯅꯁꯥ ꯍꯦꯜꯗꯤ ꯑꯣꯏꯔꯕꯅꯤ ꯊꯕꯛ ꯊꯧꯔꯝ ꯇꯧꯕꯗꯁꯨ ꯂꯣꯏ ꯃꯇꯦꯡ ꯄꯥꯡꯉꯛꯀꯗꯣꯏꯅꯦꯕ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯏꯟꯐꯔꯇꯥꯏꯜꯒꯤ ꯋꯥꯔꯤꯁꯦ ꯒꯨꯋꯥꯍꯥꯇꯤ ꯆꯠꯇ꯭ꯔꯗꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯐꯤꯕꯝ ꯑꯃꯁꯨ ꯂꯥꯛꯅꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯔꯝꯗꯤ ꯅꯨꯄꯥꯈꯩꯁꯨ ꯃꯇꯤꯛ ꯑꯃꯨꯛ ꯆꯥꯟꯅꯗ꯭ꯔꯦꯀꯣ ꯑꯩ ꯍꯥꯏꯔꯛꯀꯦ ꯃꯔꯤ ꯂꯩꯅꯍꯜꯂꯛꯀꯦ ꯅꯨꯄꯥꯈꯩꯁꯨ ꯑꯃꯨꯛ ꯃꯇꯤꯛ ꯆꯥꯟꯅꯗ꯭ꯔꯦ ꯑꯗꯨ ꯅꯨꯄꯤꯈꯩꯁꯨ ꯅꯨꯄꯥ ꯃꯇꯤꯛ ꯆꯥꯕꯗ ꯂꯩꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯋꯥꯠꯂꯤ ꯂꯩꯌꯦ ꯁꯨꯝ ꯂꯤꯁꯜꯂꯛꯑꯦ ꯆꯍꯤ 30 ꯑꯔꯤꯕꯤ ꯍꯥꯏꯔꯨꯔꯗꯤ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯆꯠꯂꯣ ꯅꯪ ꯀꯗꯥꯏꯗꯒꯤ ꯋꯥꯔꯤꯅꯣ ꯀꯥꯏꯔꯒ ꯍꯥꯏꯔꯛꯀꯅꯤ ꯆꯍꯤ 30 ꯑꯔꯤꯕꯤ ꯆꯤꯡꯗ꯭ꯔꯦ ꯆꯍꯤ ꯃꯌꯨꯝ ꯊꯦꯡꯅ ꯄꯥꯜꯂꯛꯑꯅꯤ ꯏꯟꯐꯔꯇꯥꯏꯜ ꯑꯣꯏꯕꯒꯤ ꯆꯥꯟꯁ ꯋꯥꯡꯉꯛꯑꯅꯤ ꯑꯗꯒꯤꯗꯤ ꯆꯥꯕ ꯊꯛꯄ ꯀꯩꯀꯥ ꯅꯤꯌꯣꯝ ꯑꯃ ꯆꯨꯝꯃꯔꯣꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯒꯨꯋꯥꯍꯥꯇꯤꯒꯤ ꯋꯥꯔꯤꯁꯦꯀꯣ ꯐꯖꯗꯦ ꯁꯤ ꯀꯩꯁꯨ ꯑꯐꯕ ꯆꯦꯟꯖꯦꯁꯅꯦꯗꯤ ꯍꯥꯏꯅꯤꯡꯗꯦ ꯑꯩ ꯁꯤꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯅꯨꯄꯥꯗꯁꯨ ꯃꯇꯤꯛ ꯆꯥꯟꯅꯗꯕꯗꯒꯤ ꯊꯦꯡꯅ ꯃꯌꯨꯝ ꯄꯥꯟꯕ ꯈꯣꯠꯄꯅ ꯁꯤꯒꯤꯁꯤꯁꯨ ꯂꯩꯔꯛꯑꯦ ꯑꯗꯨ ꯆꯥꯕ ꯊꯛꯄ ꯃꯇꯝꯗꯁꯨ ꯐꯖꯅ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯕ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜꯂꯤ ꯃꯌꯥꯝꯒꯤ ꯆꯥꯐꯝ ꯊꯣꯛꯄꯁꯤ ꯆꯥꯗꯕꯗꯒꯤ ꯐꯠꯇꯕꯔꯣꯝꯗ ꯌꯥꯝ ꯑꯣꯏꯔꯛꯑꯦ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯑꯩꯈꯣꯏ ꯃꯥꯒꯤꯗꯣ ꯑꯗꯨꯗ ꯀꯩꯁꯨ ꯀꯩꯅꯣꯅꯦꯅ ꯍꯥꯏꯔꯛꯑꯅꯦꯕ ꯅꯣꯔꯃꯦꯜꯅꯤ ꯀꯩꯁꯨ ꯃꯆꯥ ꯑꯃꯈꯛꯇꯅꯤꯗ ꯅꯨꯡ ꯂꯧꯊꯣꯛꯄꯕꯨ ꯑꯗꯨꯃꯥꯏꯅ ꯅꯨꯡ ꯂꯩꯕꯕꯨ ꯈꯣꯠꯄꯕꯨ ꯍꯥꯏꯌꯦꯕ ꯌꯥꯝ ꯊꯤꯅ ꯅꯣꯔꯃꯦꯜ ꯑꯣꯏꯈ꯭ꯔꯦꯕꯀꯣ ꯈꯜꯂꯦ ꯀꯦꯟꯁꯔꯒ ꯅꯥꯕꯗꯤ ꯅꯣꯔꯃꯦꯜ ꯑꯣꯏꯔꯛꯇꯣꯏꯔꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯐꯠꯇꯦ ꯑꯗꯨꯅꯀꯣ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯀꯦꯌꯔ ꯂꯧꯖꯁꯤ ꯌꯥꯝ ꯊꯤꯅ ꯅꯥꯔꯛꯄ ꯃꯇꯝꯗ ꯄꯨꯔꯥ ꯀꯥꯏꯕꯅꯦ ꯑꯩꯅ ꯆꯍꯤ 12 ꯁꯨꯕꯁꯦ ꯑꯩ ꯃꯃꯥꯡꯒꯤ ꯃꯦꯔꯥꯒꯤ 9ꯅꯤ ꯄꯥꯟꯕꯗ ꯑꯩ ꯕꯣꯔ ꯅꯨꯃꯤꯠꯇꯗꯤ ꯑꯩꯁꯦ ꯄꯣꯛꯄꯅꯦꯕꯀꯣ ꯑꯩ ꯃꯩꯇꯩ ꯊꯕꯥꯜꯗꯁꯨ ꯑꯩꯒꯤ ꯄꯥꯡꯊꯣꯛꯑꯦꯕ ꯑꯩꯒꯤ ꯕꯔꯊꯗꯦ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣꯁꯦ ꯑꯗ ꯗꯦꯠ 30 ꯁꯦꯞꯇꯦꯝꯕꯔꯁꯤꯗ ꯇꯥꯕꯅꯦ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯑꯩꯁꯦ ꯄꯨꯔꯥ ꯄ꯭ꯂꯥꯟꯅꯦ ꯂꯩꯔꯝꯃꯤꯁꯦꯀꯣ ꯑꯥꯒꯁꯀꯤ ꯗꯦꯠ 30ꯁꯤꯗꯕꯨ ꯑꯩꯁꯦ ꯀꯌꯥꯝ ꯍꯔꯥꯎꯒꯦꯗ ꯑꯩꯁꯦ ꯋꯦꯠꯁꯦ 69.80 ꯂꯨꯝꯃꯦꯕ ꯑꯥꯒꯁꯀꯤ ꯗꯦꯠ 30ꯁꯤꯗ ꯑꯩꯁꯦ ꯀꯠꯇꯤꯡ ꯇꯧꯔꯛꯄ ꯌꯥꯝ ꯊꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ 66ꯀꯤ ꯁꯦꯔꯤꯁ ꯎꯔꯛꯄꯁꯦ ꯄꯨꯟꯁꯤꯗꯗꯤ ꯅꯠꯇꯦ ꯑꯩꯅ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯑꯩꯁꯦ ꯑꯗꯨꯝ ꯅꯣꯏꯔꯒ ꯂꯩꯔꯛꯄꯅꯤꯅ ꯑꯩꯅ ꯀꯠꯇꯤꯡ ꯇꯧꯔꯛꯄꯗ 60ꯒꯤ ꯁꯦꯔꯤꯁꯇ ꯎꯔꯛꯄꯁꯦ ꯑꯗꯨꯒꯤ ꯅꯨꯃꯤꯠꯁꯤꯅ ꯑꯍꯥꯟꯕꯅꯦꯕ ꯑꯩꯁꯦ ꯋꯥꯆꯦꯞꯇꯕꯨ ꯁ꯭ꯇꯦꯇꯁ ꯊꯝꯃꯝꯃꯦꯕ ꯌꯥꯝ ꯊꯤ ꯍꯔꯥꯎꯗꯅ ꯑꯗꯣ ꯄꯨꯔꯥ ꯐꯣꯔꯁꯥ ꯆꯠꯈ꯭ꯔꯦꯕ ꯑꯩꯒꯤ ꯕꯔꯊꯗꯦ ꯅꯨꯃꯤꯠꯁꯤꯗ ꯑꯩꯁꯦ ꯀꯠꯇꯤꯡ ꯐꯖꯅ ꯇꯧꯔꯕ ꯕꯔꯊꯗꯦ ꯐꯥꯎꯒꯤ ꯗꯦꯠ 30 ꯐꯥꯎꯁꯤꯗ ꯑꯩꯁꯦ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯕ ꯀꯠꯇꯤꯡ ꯇꯧꯔꯕ ꯑꯗꯨꯒ ꯑꯩꯁꯦ ꯁ꯭ꯔꯦꯗꯦꯠ ꯑꯣꯏꯍꯜꯂꯕ ꯀꯥꯏꯅ ꯑꯩꯒꯤ ꯄ꯭ꯂꯥꯟ ꯂꯩꯖꯔꯤꯅꯦꯕ ꯆꯍꯤ 12 ꯁꯨꯔꯛꯄꯁꯤꯗ ꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯈꯣꯠꯄ ꯀꯥꯏꯅꯒ ꯑꯗꯣ ꯅꯥꯔꯛꯄꯗꯒꯤ ꯄꯨꯔꯥ ꯑꯗꯨꯒ ꯂꯣꯏꯅꯃꯛ ꯆꯥꯏꯈ꯭ꯔꯦꯕ ꯍꯦꯛꯄꯨ ꯅꯥꯔꯛꯑꯕ ꯅꯪꯅ ꯍꯧꯖꯤꯛ ꯁꯨꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯗꯣ ꯍꯦꯛꯄꯨ ꯅꯥꯔꯛꯑꯕ ꯅꯪ ꯂꯣꯏꯅꯃꯛ ꯀꯥꯎꯊꯣꯛꯑꯒ ꯅꯪ ꯑꯅꯥꯕꯗꯣ ꯈꯛꯇ ꯑꯗꯨꯗ ꯐꯣꯀꯁ ꯄꯤꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯣ ꯅꯥꯕꯁꯦ ꯍꯣꯏ ꯇꯝꯕꯗꯤ ꯉꯝꯗꯦ ꯑꯩꯅꯁꯨ ꯍꯥꯏꯔꯤꯁꯤꯅ ꯑꯩ ꯐꯅ ꯍꯦꯜꯗꯤ ꯑꯣꯏꯒꯦꯔꯥ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯒꯦꯔꯥ ꯅꯥꯕꯨ ꯅꯥꯔꯝꯃꯒꯗꯤ ꯎꯄꯥꯏꯗꯤ ꯂꯩꯇꯦ ꯕꯠ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯥꯔꯛꯇꯅꯕ ꯌꯥꯔꯤꯉꯩꯗꯤ ꯀꯟꯅ ꯍꯣꯠꯅꯁꯦ ꯍꯥꯏꯕꯅꯦꯕ ꯌꯥꯔꯤꯉꯩ ꯀꯟꯅ ꯍꯣꯠꯅꯁꯦ ꯅꯉꯣꯟꯗ ꯂꯥꯛ ꯊꯥꯗꯧ ꯍꯥꯏꯕ ꯅꯠꯇꯦꯗꯅ ꯅꯉꯣꯟꯗ ꯅꯨꯡꯇꯤꯖꯥꯒꯤ ꯖꯤꯝꯗ ꯂꯩꯔꯣ ꯑꯗꯩꯗꯤ ꯑꯦꯛꯁꯔꯁꯥꯏꯁ ꯑꯗꯨꯝ ꯇꯧꯔ ꯂꯩꯔꯣ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗ ꯅꯣꯡꯃꯗ ꯃꯤꯅꯤꯠ 30 ꯀꯩꯅꯣ ꯍꯥꯏꯔ ꯄꯨꯡꯈꯥꯏ ꯑꯃꯈꯛ ꯈꯥꯏꯗꯣꯛꯑꯕ ꯌꯥꯔꯦ ꯅꯪ ꯍꯦꯜꯗꯤ ꯑꯣꯏꯅꯕꯒꯤ ꯍꯣꯠꯅꯕꯗꯗꯤ ꯌꯥꯝ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯖꯤꯝꯒꯤꯗꯤ ꯅꯠꯇ꯭ꯔꯦꯀꯣ ꯍꯦꯜꯗꯤ ꯑꯣꯏꯅꯕ ꯑꯩꯅ ꯍꯥꯏꯕꯅꯤꯀꯣ ꯐꯤꯠ ꯑꯣꯏꯒꯦ ꯍꯥꯏꯔꯒ ꯅꯣꯡꯃꯗ ꯄꯨꯡ ꯑꯃꯃꯨꯛ ꯈꯥꯏꯗꯣꯛꯄꯤꯔꯣ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯔꯅꯦꯕ ꯑꯗꯩ ꯆꯥꯕ ꯊꯛꯄꯒꯤ ꯃꯇꯥꯡ ꯍꯥꯏꯔꯦ ꯄꯩꯁꯥ ꯌꯥꯝ ꯆꯪꯕ ꯃꯥꯟꯕꯅꯦ ꯗꯥꯏꯇꯤꯡ ꯇꯧꯕꯁꯦ ꯂꯥꯏꯅꯥ ꯄꯛꯄꯗꯩꯅ ꯆꯪꯒꯅꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯦꯟꯅ ꯂꯥꯛ ꯑꯃꯃꯨꯛ ꯆꯪꯒꯅꯦꯕ ꯅꯪ ꯅꯥꯔꯛꯄ ꯃꯇꯝꯗꯣ ꯑꯗꯨꯗꯅ ꯍꯦꯟꯅ ꯆꯪꯉꯛꯀꯅꯦꯕ ꯗꯥꯏꯇꯤꯡ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜꯂꯤ ꯗꯥꯏꯇꯤꯡ ꯇꯧꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜ ꯏꯇꯤꯡ ꯍꯦꯜꯗꯤ ꯏꯇꯤꯡꯁꯤꯅꯦ ꯗꯥꯏꯇꯤꯡ ꯍꯥꯏꯁꯦ ꯃꯌꯥꯝꯅ ꯂꯣꯏꯅꯃꯛ ꯂꯥꯟꯅ ꯈꯠꯅꯈ꯭ꯔꯦ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯀꯃꯟ ꯑꯣꯏꯅꯅꯦ ꯐꯠꯇꯅ ꯆꯥꯅꯔꯕꯅꯤꯅꯅꯦ ꯍꯦꯜꯗꯤ ꯏꯇꯤꯡ ꯇꯧꯔꯛꯄ ꯃꯇꯝꯗ ꯇꯣꯉꯥꯟꯕ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯅꯣꯔꯃꯦꯜ ꯑꯣꯏꯗꯕ ꯄꯣꯠ ꯑꯃ ꯑꯣꯏꯅ ꯈꯟꯅꯈ꯭ꯔꯦꯕ ꯑꯗꯣ ꯄꯩꯁꯥ ꯆꯪꯗꯕꯅꯤꯀꯣ ꯗꯥꯏꯇꯤꯡꯒꯨꯝꯕ ꯇꯧꯕ ꯃꯇꯝꯁꯤꯗ ꯌꯥꯝ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯑꯆꯣꯏꯄꯥꯒꯨꯝꯕꯁꯨ ꯆꯥꯕ ꯍꯟꯊꯔꯛꯑꯅꯤ ꯇꯁꯦꯡꯅ ꯅꯥꯔꯛꯑꯀꯥꯟꯗ ꯅꯣꯏꯅ ꯅꯪ ꯄꯩꯁꯥ ꯕꯣꯔꯥ ꯑꯃ ꯍꯦꯟꯅ ꯆꯪꯒꯅꯤ ꯁꯤꯅꯤ ꯋꯥꯔꯤꯕꯨ ꯑꯗꯨꯅ ꯅꯪ ꯅꯁꯥꯒꯤꯅ ꯑꯩꯅ ꯌꯥꯝ ꯀꯦꯌꯔ ꯂꯧꯍꯟꯅꯤꯡꯕꯁꯦ
चाबा मतमदा खरे हेन येंबिरो अदुगा कनोगा एक्सरसाइज या पुंगा यम खो ओय नोंगदो तौबिरो वाकिंग चपा एक्सरसाइज तौबा यारे असि यारे बा दुम अतोपा हेन बा तौद्रगसु अइना हाजे याम थिना बेयर मिनिमम दी हागे को अदुबोदि तौबिरो बा दुम यारे बा अदुगा फजना तुम्बिबा मा तुम्बजिबुजी याम थिना वानाबने मैम जे लाइफस्टाइल जे यानदबगी को अदुने सिम लेरेबो को सुमाइन तौखलप मदम नंग हेल्दी ओइबदा याम चावना मतेंग पागनी अदुगा अनाबो खोपा मैम दगी जुंगा थोपा गंगनी सी एना पुलप ngमनी आदि लाइते आइजु मीना गरले जिम सादराजु नुति आइ सादराजु देगी दाबो काय खोइतोगो साबा चारे अदु नागरे उपाय लेते फारे सिना वारी एम ओइग्रे लोइसलगे अदुगा आइगी साइटगी अमजुको इंबिरिबो मयांगी मरक्तको आइगा 1-on-1 कंसल्ट वेट लॉस की मतंग कंसल्ट तोंगिबो लेरगदी आई फोन की लिंक डिस्क्रिप्शन का पिन कमेंट दा हपचरमगे आइगा वारी सानाबो मतमजिदा आइगी वेट लॉस क्लान म्याम लेगेको मोइदा आइना वेट लॉस क्लान यांखैना लेबजिदा आइना वेट लॉस मोइदा कमाइन तोहनगी हाबगी सिस्टम दो आइना नोंगोंदा ताकपिरनी बो कैलोरीज कमाइन ता काउंट तोगनी कैलोरीज कमाइन ट्रैक तोगनी चि तोरपो मतमदा कमाइन तोगनी एक्सरसाइज करम तोगना फगनी नंग चानागदब मो नंगी लाइफस्टाइल दो अदुगा चानागदब मोंगदा अगर कमायना डाइटिंग तौगनी है ताकपीरमनेबको वेट लॉस की फाउंडेशन जी पीबीरमनी अखोबानी 1-on-1 सानबजी एनी फिटनेस रिलेटेड लेबमतमदा अइंगोंदा डाउट लेबमतमदनेको अइना क्लियर तौबीरमनी नंग एनी क्वेश्चन हंगबा यागनी अदुगा लोइसलकपमतमदा नंग चानागदबा नंगी लाइफस्टाइल चानागदबा मील प्लान पर्सनल मील प्लान अमा सेमगा नंग वेट लॉस तौहंदोनेबको सिनी वारीबो फोन की लिंक दो डिस्क्रिप्शन का पिन कमेंट दा हापचरमगे लिमिटेड स्पॉट्स निको अदुना यारिगे थुना तौसनबिरो बाय बाय फारे ngasi ki dinga je mathang video da ong theng na je weight loss ki ga ta thakala ka ni ko dengi gi sunga si thakat pane bye bye